ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜ ꯑꯃꯅꯤ, ꯄꯥꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯄ ꯃꯈꯩ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯇꯥꯐꯤꯡ ꯇꯥꯐꯤꯡ ꯆꯪꯂꯛꯏ꯫ ꯇꯨꯡꯗ ꯃꯃꯥ ꯊꯥꯔꯤꯛꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯑꯆꯧꯕ ꯅꯪꯕꯨ ꯏꯃꯥꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯈꯣꯗꯥ, ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯣꯏꯃꯤ ꯅꯪꯕꯨ꯫ ꯄꯥꯔꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯃꯣꯏꯅ ꯇꯧꯔꯤꯗꯨ ꯍꯦꯟꯃꯜꯂꯤ꯫ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯒꯥꯠ ꯍꯦꯛꯇ ꯍꯥꯠꯄ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥ꯫ ꯌꯥꯔꯦ, ꯂꯣꯏꯇꯣꯛꯑꯁꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯁꯥꯅ ꯌꯥꯗꯦꯗꯅ ꯍꯥꯏꯖꯔꯤꯗꯅ ꯑꯗꯣ꯫ ꯑꯣ, ꯏꯃꯥꯁꯨ ꯑꯗꯨꯗ ꯊꯥꯖꯔꯤꯕꯣꯏꯔꯦ꯫ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯗꯅꯕꯨ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯆꯦꯜꯂꯨꯔꯕꯤ ꯃꯥꯕꯨ ꯏꯃꯥꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ? ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ, ꯀꯌꯥꯗ ꯊꯥꯖꯅ ꯈꯟꯖꯔꯨꯕ꯫ ꯅꯨꯄꯤꯒ ꯂꯣꯏꯅ ꯈꯥꯔꯦ, ꯈꯤꯖꯔꯦ꯫ ꯄꯨꯟꯁꯤꯁꯦ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯩꯖꯔꯒꯦ꯫ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯄꯥꯜꯗ ꯂꯥꯎ ꯈꯣꯡꯅꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟ ꯃꯆꯥ ꯄꯤꯛꯄꯗꯨ ꯄꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯅꯔꯛꯂꯒꯦ? ꯏꯇꯩꯁꯦ ꯌꯥꯝ ꯁꯥꯎꯅ ꯎꯏ꯫ ꯊꯥꯔꯤꯛ ꯃꯊꯥ ꯁꯥꯅ, ꯏꯃꯥ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯏꯕꯦꯝꯃ꯫ ꯏꯃꯥꯁꯨꯅꯦ ꯃꯥꯗꯪ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯍꯩꯗꯅ ꯇꯧꯔꯨꯕꯅꯤ꯫ ꯍꯣꯏꯗ, ꯅꯨꯄꯤꯕꯨ ꯃꯥ ꯃꯊꯟꯇꯔꯣ? ꯑꯃ ꯌꯦꯡꯅꯕ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯁꯤ ꯏꯃꯥ꯫ ꯑꯩꯈꯣꯏꯅꯒ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯅꯦ, ꯅꯇꯩ ꯏꯕꯨꯡꯉꯣꯁꯤꯅꯒ ꯃꯔꯩ ꯃꯔꯥ ꯇꯧꯕꯅꯦ, ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯁꯤꯕꯒ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯄꯥꯔꯤ ꯃꯥꯒ ꯂꯨꯅ ꯆꯥꯅ ꯂꯣꯏꯅꯖꯕ ꯊꯋꯥꯟꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯃꯉꯥꯏꯔꯦ ꯆꯣꯔꯣ ꯆꯣꯔꯣ ꯍꯦꯛ ꯂꯩꯌꯦ ꯑꯣꯏꯕ꯫ ꯑꯔꯦꯞꯄ ꯑꯃꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯑꯔꯦꯞꯄꯕꯨ ꯀꯩ, ꯂꯣꯏ ꯆꯠꯈ꯭ꯔꯦ꯫ ꯁꯨꯃꯥꯏ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯂꯨꯍꯣꯡ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯕꯅꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯅꯦ, ꯃꯗꯨꯒꯤ ꯇꯝꯐꯥ ꯍꯥꯏꯕꯤꯗꯣ ꯀꯌꯥ ꯑꯣꯏꯒꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯀꯩ ꯆꯥꯔꯦ? ꯑꯇꯣꯞꯄꯗ ꯄꯥꯏꯈ꯭ꯔꯦꯗꯅ꯫ ꯀꯥꯟꯅꯔꯣꯏ, ꯑꯃ ꯊꯤꯁꯤ꯫ ꯑꯩꯗꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯃ ꯐꯪꯖꯗꯅ ꯏꯆꯥ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯖꯔꯦ꯫ ꯍꯌꯦꯡ ꯅꯪꯒꯤ ꯅꯆꯥꯗ ꯑꯩꯒꯤ ꯏꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯒ ꯇꯧꯕꯗꯨꯗꯤ ꯑꯩ ꯍꯩꯅꯔꯣꯏꯀꯣ꯫ ꯃꯁꯛꯇꯣ ꯑꯩꯅꯗꯤ ꯌꯥꯝ ꯏꯪ ꯇꯞꯄꯤ, ꯅꯨꯡꯁꯤ ꯀꯥꯏꯅ ꯈꯜꯂꯨꯕꯅꯦ, ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯑꯣꯟꯅꯔꯝꯃꯤ꯫ ꯑꯩ ꯏꯁꯦ ꯁꯨꯝ ꯍꯥꯏꯒꯠꯂꯛꯏꯗ꯫ ꯅꯪꯁꯨ ꯆꯤꯟꯗꯅꯤ, ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯈꯪꯄꯣꯟꯇꯦ꯫ ꯌꯨꯝꯗꯒ ꯆꯪꯗꯕꯤ ꯀꯥꯏꯅꯣꯝ ꯆꯠꯈ꯭ꯔꯁꯤꯔ ꯀꯥꯏꯅ ꯏꯊꯟꯗ ꯈꯜꯂꯛꯇꯕꯁꯨ ꯅꯠꯇꯦ ꯑꯩ꯫ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩ ꯏꯁꯨ ꯌꯥꯝ ꯏꯀꯥꯏꯔꯕꯅꯤ꯫ ꯄꯥꯔꯤꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯊꯋꯥꯟꯗꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯊꯋꯥꯟꯅ ꯃꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯀꯟꯅ ꯇꯛꯇꯨꯅ ꯑꯅꯤꯗꯨ ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯤ꯫ ꯄꯥꯔꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄꯅꯤ ꯏꯃꯨꯡꯗ ꯆꯪꯅꯕ ꯊꯣꯡꯖꯨꯗꯨ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯠ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯑꯅꯤꯗꯨ ꯍꯦꯛ ꯊꯣꯝꯖꯤꯟꯅꯩ꯫ ꯄꯥꯔꯤ ꯅꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯏ꯫ ꯑꯌꯣꯏꯕ! ꯊꯋꯥꯟ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯄꯥꯔꯤꯕꯨ ꯍꯧꯒꯠꯅꯕ ꯇꯧꯏ꯫ ꯏꯍꯦ, ꯁꯣꯛꯄ꯭ꯔꯣ ꯃꯇꯥꯎ? ꯅꯤꯡꯖꯣꯟꯁꯤ ꯌꯩꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯍꯣꯏꯅꯦ, ꯂꯤꯁꯜꯂꯛꯄꯁꯤ ꯐꯖꯐꯝ ꯂꯩꯇꯕꯅꯤ꯫ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥꯏꯗꯦ, ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯗꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯊꯋꯥꯟꯒꯤ ꯃꯆꯟꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯊꯣꯛꯂꯛꯏ꯫ ꯊꯥꯆꯥꯎ, ꯇꯥ ꯄꯥꯔꯤ, ꯀꯩꯗꯧꯅꯔꯒꯦ? ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯅꯔꯝꯃꯤꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯥꯗꯤ ꯀꯅꯥꯅꯣ ꯏꯕꯦꯝꯃ? ꯏꯃꯥꯟꯅꯕꯤꯅꯤ, ꯑꯄꯤꯛꯄꯤ ꯀꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯌꯨꯝꯊꯪꯅꯕꯗ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯃꯃꯥꯒ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ, ꯑꯗꯨꯗ ꯁꯤꯗ ꯆꯪꯉꯛꯏꯕ꯫ ꯏꯆꯦ, ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ꯫ ꯑꯗꯣ ꯑꯩ ꯃꯥ ꯑꯝꯇ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯕꯤꯔꯨꯈꯤꯒꯦ ꯊꯥꯆꯧ꯫ ꯍꯣꯏ꯫ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯅ, ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯃꯁꯛ ꯈꯪꯒꯨꯝ ꯇꯧꯏ꯫ ꯈꯪꯂꯛꯈꯤꯅꯤ ꯅꯪ꯫ ꯌꯥꯔꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯦꯡꯕꯅꯤ, ꯆꯨꯝꯃꯤ꯫ ꯇꯝꯐꯥ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯉꯥꯡꯗꯨꯅꯤ꯫ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯋꯥꯟ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯍꯩꯁ, ꯊꯕꯛ ꯊꯣꯛꯇꯧꯔꯦꯅ꯫ ꯀꯔꯤꯅꯣ? ꯊꯋꯥꯟ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ, ꯇꯝꯐꯥꯅ ꯅꯪꯕꯨ ꯆꯥꯛꯍꯟꯗꯨꯅ ꯊꯅꯝꯕꯒꯤ ꯂꯃꯟꯁꯨ ꯁꯤꯡꯕ ꯌꯥꯅꯕ ꯃꯥꯒ ꯌꯨꯝꯊꯪꯅꯩꯁꯨ ꯍꯥꯏꯔꯕꯅꯤꯅ ꯑꯁꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯁꯤ, ꯑꯗꯨꯒꯅꯦ ꯃꯥꯏ ꯇꯝꯐꯥ ꯍꯥꯏꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅ ꯊꯣꯛꯁꯤ꯫ ꯍꯦꯔ ꯆꯠꯊꯣꯛꯑꯣꯗ, ꯃꯊꯣꯡ ꯂꯥꯏꯝ ꯆꯥꯈꯤꯗ꯭ꯔꯦ ꯅꯪꯅ ꯄꯨꯊꯣꯔꯛꯄ ꯋꯥꯁꯤꯕꯨ꯫ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯃꯇꯥꯎ, ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯖꯔꯔꯣꯏ, ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯄꯤꯛꯄꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯗꯨꯅ ꯄꯨꯝꯋꯥꯎ꯫ ꯇ꯭ꯔꯣ, ꯅꯣꯏꯒꯤꯗꯣ ꯕꯥꯞ ꯍꯧꯗꯥꯏꯅꯦ? ꯑꯝꯇ ꯄꯨꯔꯛꯑꯣ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯃꯦꯠꯂꯒ ꯆꯥꯁꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯉꯗꯤ ꯉꯥꯡꯉꯣꯏ, ꯑꯩ ꯍꯥꯏꯅꯒꯦꯁꯤ꯫
ꯇꯥꯟꯖꯥꯗꯨꯗ ꯑꯁꯣꯝꯗꯒꯤ ꯇꯝꯐꯥꯅ ꯀꯧꯔꯛꯏ, ꯄꯤꯛꯄꯤꯌꯥ, ꯁꯤꯗ ꯑꯝꯇ ꯂꯥꯎꯅꯦ. ꯑꯁ ꯍꯧꯔꯛꯑꯗꯧꯅꯤ, ꯉꯥꯛꯇꯪ ꯁꯥꯟꯅꯕꯁꯤꯗ. ꯅꯣꯏ ꯁꯥꯟꯅꯔꯝꯃꯨꯀꯣ, ꯑꯩ ꯑꯝꯇ ꯆꯠꯂꯨꯒꯦ. ꯑꯄꯤꯛꯄꯤ ꯁꯝꯕꯜꯗꯨ ꯆꯣꯡꯂꯒ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯀꯩ ꯍꯥꯏꯒꯦ ꯆꯦ? ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤ ꯑꯩꯒ. ꯅꯨꯄꯥ ꯎꯅꯕ ꯑꯣꯏꯔꯝꯅꯤ, ꯑꯩ ꯇꯜꯂꯤꯆꯣ. ꯅꯍꯥꯟꯁꯨ ꯏꯃꯥꯅ ꯐꯨꯏ. ꯍꯦ, ꯃꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯀꯨꯏꯔꯣꯏꯕ, ꯐꯠ ꯊꯣꯛꯑꯒ ꯑꯗꯨꯝ ꯍꯜꯂꯛꯀꯗꯧꯅꯤ. ꯍꯣꯏ, ꯅꯈꯣꯡꯒꯗꯣ ꯏꯋꯥꯎ ꯋꯥꯎꯈꯩ ꯑꯝꯇ ꯍꯥꯝꯃꯣꯆꯣ. ꯃꯤꯅ ꯎꯕꯗ ꯍꯪꯒꯣꯏꯔꯅꯤꯕ. ꯑꯁ, ꯑꯩꯒꯤ ꯅꯨꯄꯥ ꯎꯅꯗꯧꯁꯨ ꯅꯠꯇꯕꯁꯤꯗ ꯏꯆꯦ ꯐꯖꯔꯗꯤ ꯌꯥꯔꯦ. ꯑꯩ ꯏꯪꯉꯤ. ꯈꯣꯡ ꯈꯨꯠ ꯍꯥꯝꯕꯒ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛ, ꯌꯥꯝ ꯏꯪꯉꯦꯕ. ꯂꯣꯏꯔꯦ ꯍꯩꯁꯤꯡꯉꯤꯗꯤ. ꯑꯗꯨꯁꯦ ꯑꯅꯤꯁꯨꯕ ꯏꯇꯩꯗꯣ, ꯃꯁꯛꯀ ꯐꯖꯕ ꯋꯥꯡ ꯆꯥꯎꯕꯗꯣ, ꯑꯗꯨꯗꯣ ꯉꯔꯥꯡ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯩꯍꯧꯋꯤꯉꯣ. ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯑꯁ, ꯑꯩꯈꯣꯏ ꯁꯤ ꯈꯨꯜ ꯊꯪꯅꯕꯒꯤꯗꯣ. ꯑꯣ, ꯄꯥꯔꯤꯔꯣ? ꯈꯪꯗꯦꯗ ꯃꯃꯤꯡꯗꯤ. ꯑꯗꯣ ꯆꯦ, ꯅꯪ ꯍꯟꯗꯛꯇꯤ ꯂꯨꯍꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯁ, ꯀꯔꯤ ꯋꯥꯍꯪꯅꯣꯗꯨꯕꯣ? ꯆꯦꯗꯤ ꯅꯨꯄꯥ 2 ꯁꯨꯔꯗꯨꯗꯤ ꯆꯦꯟꯕ, ꯑꯗꯨꯒ ꯂꯨꯁꯨ ꯂꯨꯍꯣꯡꯗꯦ. ꯍꯟꯗꯛꯇꯤ ꯍꯣꯡꯉꯗꯣꯏꯅꯤ. ꯑꯣ, ꯊꯋꯥꯟ ꯁꯣꯝꯗ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯤ. ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯧꯏ. ꯕꯦꯝꯃ, ꯊꯥꯗꯣꯏ, ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯂꯥꯛꯑꯣ. ꯊꯥꯗꯣꯏꯁꯨ ꯊꯣꯔꯛꯏ. ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ? ꯋꯥꯔꯤ ꯑꯃ ꯁꯥꯁꯤꯅꯤ. ꯀꯩꯕꯨꯅꯣ? ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? 13 ꯆꯪꯉꯛꯏꯅꯦ. ꯑꯣ, ꯑꯗꯣ ꯅꯪꯒꯤ ꯉꯔꯥꯡꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯕꯨ ꯃꯤ ꯐꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯒꯦꯅꯦ? ꯑꯦ, ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯅ? ꯁꯨꯝ ꯋꯥꯔꯤ ꯑꯃ ꯂꯩ, ꯑꯗꯨ ꯍꯥꯏꯔꯛꯎꯅꯦ. ꯌꯥꯝ ꯆꯝꯕꯅꯤ, ꯃꯥꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯕꯅꯤ. ꯃꯃꯥꯒ ꯃꯕꯣꯛꯀ ꯃꯈꯣꯏ 3 ꯈꯛ ꯂꯩꯕꯅꯤ. ꯑꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯣꯏ ꯇꯥ ꯄꯥꯔꯤꯒꯁꯤꯗ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯅꯕꯅꯤ. ꯃꯥ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯅꯪ ꯅꯃꯥꯟꯅꯕꯤꯗꯨꯁꯨ ꯀꯧꯁꯤ. ꯍꯣꯔꯦꯟ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤ. ꯀꯩꯒꯤꯅꯣ ꯅꯣꯏ ꯆꯥꯛ ꯆꯥꯅꯔꯒ ꯃꯥ ꯀꯧꯗꯣꯏꯅ? ꯀꯩ ꯆꯥꯅꯔꯤꯒꯦ? ꯅꯣꯏ ꯍꯟꯅꯨꯕ ꯃꯔꯛꯇ ꯑꯉꯥꯡ ꯃꯥ ꯌꯥꯎꯔꯒ ꯀꯩꯗꯧꯗꯣꯔꯤꯒꯦꯕ? ꯍꯦ, ꯃꯁꯤꯗꯤ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ. ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯦ. ꯑꯦ, ꯇꯥꯆꯧ, ꯅꯪꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ. ꯑꯄꯤꯛꯄꯤ ꯄꯥꯝꯃꯤꯔ ꯇꯥꯆꯧꯅ? ꯈꯪꯉꯤ, ꯏꯅꯝꯃꯗ ꯍꯥꯏꯗꯣꯛꯀꯦ. ꯀꯩꯅꯣ ꯍꯥꯏꯗꯣꯛꯇꯣꯏꯁꯤꯅ? ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ. ꯅꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯃꯤ ꯏꯃꯥꯟꯅꯕꯤꯗ ꯃꯤꯠꯌꯦꯡ ꯀꯔꯟ ꯆꯜꯂꯛꯏꯅꯤ. ꯑꯁꯦ ꯑꯝꯇ ꯈꯟꯅꯧ. ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯃꯁꯤ ꯉꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣ? ꯑꯣ, ꯑꯩꯅ ꯈꯟꯕꯗꯨ ꯆꯨꯝꯂꯦꯗꯅ. ꯍꯟꯗꯛ ꯃꯔꯛ ꯐꯤꯔꯣꯜꯀꯁꯤꯅ ꯑꯅꯥꯟꯕ ꯁꯦꯠꯀꯠꯇꯅ ꯅꯁꯥꯒ ꯌꯥꯝ ꯅꯥꯟꯕꯤꯔꯤꯗꯨꯗꯤ ꯃꯔꯝ ꯂꯩꯔꯝꯂꯦꯗꯅ. ꯏꯍꯦ, ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯐꯨꯈ꯭ꯔꯦꯗ ꯁꯅꯥ ꯅꯪꯁꯨ. ꯃꯊꯣꯡꯗꯤ ꯈꯪꯗꯅ ꯑꯉꯥꯡꯁꯤꯅ ꯍꯥꯏꯕ ꯋꯥꯕꯨ. ꯍꯣ, ꯑꯉꯥꯡꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯅꯨꯄꯤꯗꯣ ꯀꯣꯏꯅꯤꯡꯂꯕꯗꯤ ꯀꯔꯤꯒꯤ ꯅꯨꯄꯤ ꯊꯤꯔꯤ? ꯑꯩꯕꯨ ꯀꯔꯤꯒꯤ ꯂꯧꯕꯤꯔꯤ? ꯍꯩꯃꯥ, ꯌꯥꯔꯦ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠ. ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯏꯄꯥꯝꯗ ꯆꯠꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯨ. ꯍꯩꯃꯥ, ꯏꯆꯦ, ꯅꯆꯥꯒꯁꯤ ꯂꯧꯖꯧ. ꯑꯦ, ꯁꯅꯥꯗꯨ ꯁꯥꯎꯔꯪ ꯆꯠꯈ꯭ꯔꯦ. ꯊꯋꯥꯟ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯊꯤꯛ ꯅꯣꯛꯊꯣꯔꯛꯂꯤ. ꯕꯨꯡꯉꯣ, ꯅꯃꯥꯁꯤ ꯉꯥꯎꯗ꯭ꯔꯥ? ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯨꯅꯤ. ꯑꯄꯤꯛꯄꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯔꯤ. ꯈꯝꯕꯤꯅ, ꯅꯪꯕꯨ ꯏꯪꯗ꯭ꯔꯥ ꯃꯤ? ꯐꯨꯔꯤꯠ ꯃꯇꯠꯇꯨꯒ ꯇꯥꯕ ꯇꯥꯔꯤꯅꯤ ꯅꯪꯕꯨ. ꯇꯥꯔꯣꯏꯌꯦꯕꯣ. ꯃꯤ ꯑꯩ ꯃꯁꯥ ꯀꯜꯂꯤꯁꯤ ꯎꯗ꯭ꯔꯣ? ꯀꯟꯅꯤ ꯅꯪ. ꯅꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯈꯤꯕꯅꯤ. ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯥꯗꯣꯏꯒ ꯊꯋꯥꯟꯒ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯏ. ꯑꯄꯤꯛꯄꯤ ꯊꯥꯗꯣꯏ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯤ. ꯑꯌꯥ, ꯊꯥꯗꯣꯏ ꯂꯥꯛꯏꯔꯣ? ꯌꯥꯝ ꯐꯖꯗꯦ ꯑꯩꯈꯣꯏꯗꯒ ꯂꯥꯛꯄꯁꯦ. ꯀꯩ ꯂꯩꯔꯒꯦ? ꯀꯩꯁꯨ ꯂꯩꯇꯦꯗ. ꯃꯤ ꯂꯥꯛꯏꯁꯦ ꯐꯤꯗꯥꯒ ꯊꯥꯎꯅꯦ ꯅꯪꯕꯣ. ꯉꯥꯡꯗꯅ ꯂꯩꯔꯦ. ꯌꯥꯔꯅꯤꯗꯕꯣ. ꯁꯨꯝ ꯂꯦꯞꯂꯒꯦ ꯁ꯭ꯋꯥꯏꯗ, ꯐꯝꯃꯔꯣꯏꯒꯦ. ꯊꯋꯥꯟ ꯃꯆꯟꯅꯨꯄꯤꯗ ꯏꯪꯒꯤꯠ ꯇꯧꯏ. ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯄꯩꯅ ꯊꯋꯥꯟꯗ ꯌꯦꯡꯂꯛꯏ. ꯊꯋꯥꯟꯅ ꯉꯔꯪ ꯉꯪꯕꯗꯒꯤ ꯂꯥꯛꯄꯅꯤ. ꯇꯥꯆꯧ, ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ? ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤ? ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯄꯤꯛꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯪꯂꯛꯏ. ꯀꯩꯗꯧꯔꯒꯦ? ꯊꯥꯗꯣꯏ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯀꯩꯁꯨ ꯇꯧꯗꯦ. ꯅꯪꯅ ꯅꯍꯥꯟ ꯉꯥꯅꯨ ꯆꯥꯅꯤꯡꯉꯤꯅ ꯍꯥꯏꯔꯝꯕꯗꯣ, ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯉꯁꯤ ꯆꯥꯔꯁꯤꯅ ꯍꯥꯏꯕ. ꯅꯪꯁꯨ ꯅꯍꯥꯟ ꯆꯥꯅꯤꯡꯉꯤ ꯍꯥꯏꯈꯤꯕꯗꯨꯗ ꯅꯪ ꯀꯧꯕ ꯂꯥꯛꯏꯅꯦ. ꯑꯄꯤꯛꯄꯤ ꯅꯣꯛꯂꯒ, ꯍꯌꯥ, ꯑꯁꯨ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯏꯕ. ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ? ꯏꯁ, ꯀꯌꯥꯝ ꯂꯥꯞꯄꯗꯅ, ꯈꯣꯡꯀꯥꯎ ꯈꯔꯒꯤ ꯋꯥ ꯈꯛꯇꯅꯤ. ꯑꯗꯣ ꯂꯣꯏꯁꯤꯜꯂꯣ. ꯑꯕꯣꯛꯍꯣꯏꯗꯁꯨ ꯍꯥꯏꯔꯝꯃꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦꯕ. ꯍꯣꯏ, ꯑꯩ ꯑꯕꯣꯛꯇ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ. ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯗꯤ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯕ. ꯊꯋꯥꯟꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯏ. ꯂꯣꯏꯁꯤꯜꯂꯨꯔꯣ, ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ. ꯑꯄꯤꯛꯄꯤ ꯈꯝꯕꯤꯗ ꯌꯥꯅꯕ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯉꯥꯅꯨ ꯆꯥꯔꯅꯤ ꯁꯥꯗꯅ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤ. ꯆꯥꯛ ꯇꯣꯡꯅꯔꯛꯄ ꯃꯇꯥꯡꯗꯨꯅꯤ. ꯊꯋꯥꯟꯗꯤ ꯌꯨꯗꯨ ꯀꯌꯥ ꯊꯛꯇꯦ. ꯑꯗꯨꯕꯨ ꯄꯥꯔꯤꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯁꯥꯗꯅ ꯈꯔ ꯍꯦꯛ ꯍꯦꯟꯖꯤꯟꯅ ꯊꯛꯆꯤꯟꯈꯤꯗꯨꯅ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯦ. ꯊꯋꯥꯟ ꯄꯥꯔꯤꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯅꯨꯄꯤꯁꯤꯡꯗꯨ ꯆꯥꯛ ꯇꯣꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕ ꯂꯥꯛꯏ꯫
ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯆꯥꯛꯁꯪꯗꯨꯗ ꯃꯩ ꯇꯦꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ. ꯁꯅꯥ, ꯅꯪ ꯑꯝꯇ ꯊꯣꯔꯛꯎꯍꯦ. ꯀꯩꯗꯧꯔꯒꯦ? ꯌꯨꯅꯝꯗꯨꯒ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ. ꯂꯩꯌꯨ ꯅꯪꯕꯣ. ꯄꯔꯤꯗꯣ ꯑꯁꯨꯝ ꯌꯨꯝꯖꯥꯎꯗ ꯇꯨꯝꯍꯧꯔꯕꯅꯤ. ꯑꯉꯥꯡꯗꯣ ꯊꯥꯖꯤꯟꯈ꯭ꯔꯁꯤ ꯑꯝꯇ. ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯤ ꯁꯤꯟꯅꯕ ꯌꯥꯕ ꯊꯕꯛꯅꯤꯀꯣ ꯃꯣꯏ ꯇꯥꯁꯧꯅ ꯇꯧꯔꯤꯁꯦ. ꯑꯩ ꯕꯗꯅꯥꯝꯒ ꯆꯥꯕ ꯉꯝꯃꯣꯏ. ꯃꯁꯥ ꯃꯁꯥ ꯈꯪꯅꯖꯕꯁꯨ ꯅꯠꯇꯦ. ꯃꯤ ꯑꯉꯥꯡꯁꯤ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯅ ꯀꯧꯕꯤꯔꯒ ꯅꯨꯄꯥ ꯑꯃꯅ ꯆꯦꯜꯍꯟꯈ꯭ꯔꯦꯁꯤꯕꯨ ꯐꯖꯕ ꯊꯕꯛꯂꯣ? ꯑꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯕꯣ. ꯀꯩꯝ ꯇꯧꯔꯣꯏꯕꯁꯦ. ꯊꯪꯅꯕ ꯑꯌꯨꯛꯇꯨꯅꯤ. ꯏꯃꯨꯡꯗꯣ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ. ꯑꯄꯤꯛꯄꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯤ. ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ, ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯑꯩꯁꯤꯅꯦ. ꯑꯩ ꯀꯅꯥꯝꯇꯅ ꯆꯦꯟꯗꯦ. ꯑꯩ ꯏꯃꯥꯅ ꯐꯨꯔꯅꯤꯌꯦ. ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯕꯅꯦ. ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ. ꯃꯌꯥꯝꯗꯨ ꯇꯧꯐꯝ ꯈꯪꯅꯗ ꯂꯣꯏꯅ ꯂꯩꯅꯩ. ꯊꯥꯗꯣꯏꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇ꯭ꯔꯦ. ꯁꯅꯥꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯤ ꯏꯅꯝꯃ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ. ꯅꯪꯕꯨ ꯉꯔꯥꯡ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯒ ꯀꯥꯏꯗ ꯆꯪꯂꯨꯔꯒꯦꯕ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯁꯤ. ꯑꯩ ꯈꯪꯗꯦ. ꯑꯩ ꯀꯩꯝꯇ ꯈꯪꯗꯦ. ꯅꯣꯏꯅ ꯑꯩ ꯐꯥꯔꯤ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯅꯨꯄꯥꯗ ꯄꯤꯊꯣꯛꯏ ꯅꯠꯇ꯭ꯔꯣ? ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯤꯛ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯤ ꯍꯥꯏꯕꯗꯨꯗ ꯆꯪꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗꯗꯤ ꯅꯣꯛꯂꯝꯕ ꯀꯥꯇꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ. ꯑꯄꯤꯛꯄꯤꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯤ. ꯁꯣꯝꯗꯅ ꯄꯥꯔꯤꯅ. ꯏꯃꯥ ꯍꯣꯏ ꯂꯥꯛꯍꯧꯔꯕꯣ? ꯂꯥꯛꯍꯧꯔꯦ. ꯑꯉꯥꯡꯗꯣ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯈꯣ. ꯏꯃꯥꯗ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ. ꯃꯇꯥꯎ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯗꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ? ꯄꯥꯔꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯩ. ꯅꯠꯇꯦ, ꯑꯁꯤꯒꯤ ꯑꯉꯥꯡ ꯃꯆꯥ ꯁꯣꯏꯅꯥꯎꯁꯤꯕꯨ ꯑꯩꯒ ꯂꯨꯍꯣꯡꯂꯒ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯁꯦ? ꯑꯁꯤ ꯀꯞꯇꯅ ꯂꯥꯎꯗꯅ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯣꯏꯅ ꯆꯪꯂꯛꯄ ꯁꯣꯏꯗ꯭ꯔꯦꯃꯤ. ꯑꯩꯁꯨ ꯈꯔ ꯐꯒꯗ꯭ꯔꯅ ꯇꯧꯔꯨꯕꯅꯤ. ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯀꯥꯏ, ꯌꯥꯝ ꯀꯥꯏ. ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯏ ꯑꯩ. ꯑꯃꯒꯤ ꯃꯊꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯦ ꯅꯪ. ꯐꯔꯦ, ꯃꯔꯨꯞꯀꯤꯗꯃꯛ ꯈꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯑꯩꯅ ꯂꯣꯏꯅ ꯁꯣꯏꯕꯅꯤ. ꯑꯗꯣ ꯅꯪ ꯑꯉꯥꯡꯁꯤꯗꯤ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ. ꯄꯥꯔꯤ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯒ ꯊꯋꯥꯟꯗꯣ ꯉꯛꯊꯤ ꯍꯦꯛꯇ ꯆꯞꯄꯤ. ꯃꯤꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯂꯒꯦ ꯅꯪ ꯉꯁꯤꯗꯤ. ꯑꯣꯏꯃ, ꯑꯝꯇ ꯊꯥꯗꯣꯛꯑꯃꯤ ꯅꯪꯕꯣ. ꯑꯩ ꯏꯆꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩꯒ ꯌꯦꯡꯗꯧ ꯋꯥꯠꯂꯤ. ꯁꯤꯔꯦꯃꯤ ꯅꯪꯕꯣ. ꯑꯝꯇ ꯊꯥꯗꯣꯛꯑꯣꯔꯒ. ꯁꯣꯝ ꯅꯨꯄꯤ ꯃꯌꯨꯝꯂꯣꯝꯗꯗꯤ ꯂꯣꯏꯅ ꯄꯥꯈꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯄꯇꯤꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯒ ꯄꯪꯀꯞꯇ ꯀꯞꯂꯤ. ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯍꯪꯕ ꯍꯦꯛ ꯆꯪꯅꯔꯛꯏ ꯄꯇꯤ ꯀꯞꯇꯨꯅ. ꯅꯠꯇꯦ, ꯏꯃꯥꯕꯨ ꯀꯔꯤꯝꯇ ꯍꯪꯍꯧꯗ꯭ꯔꯕ, ꯀꯔꯤꯝ ꯈꯪꯍꯧꯗ꯭ꯔꯕ ꯍꯥꯏꯕꯅꯦ. ꯀꯥꯏꯗ ꯆꯠꯂꯤꯅꯣꯕ? ꯂꯥꯛꯂꯤꯕ ꯃꯤꯗꯨꯅ ꯀꯅꯥꯅꯣ? ꯐꯖꯅ ꯍꯪꯍꯧꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯦ. ꯍꯧꯖꯤꯛ ꯀꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗꯧꯔꯤꯕꯁꯤꯕꯣ? ꯏꯆꯥꯗꯣ ꯃꯊꯟꯇꯅꯦ. ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯝꯂꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩ ꯍꯥꯟꯅ ꯁꯤꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯗꯤ. ꯈꯝꯕꯤꯁꯨ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯅ ꯂꯩ. ꯑꯁꯨꯝ ꯇꯧꯅꯤꯗꯤ ꯀꯅꯥꯅ ꯈꯪꯅꯤ? ꯑꯩꯁꯨ ꯂꯩꯕ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦ ꯅꯪꯕꯣ. ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ, ꯌꯥꯔꯦꯁꯦ, ꯍꯧꯖꯤꯛꯄꯨ ꯀꯞꯅ ꯂꯥꯎꯅ ꯇꯧꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯕ꯭ꯔꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯀꯗꯥꯏꯗꯒꯤ ꯆꯦꯟꯕꯅꯣꯗ? ꯏꯆꯥꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯖꯗꯕꯅꯦꯕ. ꯃꯃꯥ ꯑꯩꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕ ꯏꯆꯥꯅꯦ. ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯐꯩꯖꯣꯝ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄ ꯑꯍꯜ ꯑꯍꯨꯝ ꯃꯔꯤ ꯆꯪꯂꯛꯄꯗꯣ ꯃꯌꯥꯝꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯁꯣꯝ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯁꯨ ꯅꯨꯄꯤ ꯊꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤ. ꯑꯄꯤꯛꯄꯤꯗꯤ ꯉꯁꯥꯏꯗꯒꯤ ꯀꯞꯄꯗ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅ ꯁꯤꯔꯕꯅꯤ. ꯊꯥꯔꯤꯛ ꯃꯊꯥ ꯁꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯍꯣꯏ ꯃꯄꯥ, ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯍꯅꯨꯊꯪꯁꯤꯗ ꯄꯨꯡꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦꯃꯤ. ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ? ꯉꯁꯥꯏ ꯄꯥꯎ ꯍꯟꯕ ꯆꯠꯄꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯔꯛꯇꯦꯗ. ꯃꯃꯥꯗꯨꯅ ꯏꯆꯥꯗꯣ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ ꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯛꯄ. ꯑꯗꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄꯅꯤ. ꯆꯠꯅꯕꯤꯅꯤ. ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯑꯃꯨꯛ ꯃꯁꯥꯅ ꯌꯥꯗꯦꯅ ꯍꯥꯏꯔꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯣ ꯅꯪꯅ ꯈꯔ ꯍꯦꯛ ꯊꯦꯡꯕꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯃꯗꯨ ꯈꯟꯕꯒꯤ ꯃꯇꯝꯗꯣ. ꯁꯣꯝꯗ ꯂꯥꯡꯂꯦꯟꯒ ꯑꯄꯤꯛꯄꯤꯒ ꯄꯨꯟꯅ ꯂꯩꯔꯤ. ꯑꯄꯤꯛꯄꯤ ꯐꯅꯦꯛꯇꯨꯅꯒ ꯆꯥꯎꯕꯒ ꯃꯥꯅꯒ ꯄꯤꯛꯄꯒ ꯃꯇꯧꯗꯨ ꯀꯌꯥꯗꯤ ꯅꯣꯛꯅꯤꯡꯂꯤ. ꯂꯥꯡꯂꯦꯟꯁꯨ ꯃꯗꯨ ꯎꯕꯗ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯕꯅꯤ. ꯏꯆꯦ, ꯀꯞꯂꯅꯨ ꯌꯥꯔꯤꯁꯦ. ꯑꯩꯈꯣꯏ ꯏꯇꯩꯁꯦ ꯌꯥꯝ ꯐꯕꯅꯤ. ꯏꯆꯦꯕꯨ ꯍꯌꯦꯡ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ. ꯑꯄꯤꯛꯄꯤ ꯁꯨꯠ ꯅꯥꯇꯣꯟꯗꯨ ꯆꯤꯡꯈꯠꯇꯨꯅ. ꯑꯩꯕꯨ ꯀꯃꯥꯏꯅ ꯆꯦꯜꯂꯤꯅꯣ? ꯆꯦꯟꯕꯁꯤꯕꯨ ꯅꯨꯄꯥꯒ ꯄꯨꯟꯅ ꯆꯦꯟꯗꯥꯏꯅꯤ. ꯑꯗꯨꯒꯩꯗꯤ ꯏꯊꯟꯇ ꯆꯦꯜꯂꯒ. ꯋꯥꯗꯨꯗ ꯂꯥꯡꯂꯦꯟ ꯅꯣꯛꯄꯗꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ. ꯁꯤ ꯏꯊꯩꯗꯣ ꯍꯧꯖꯤꯛ ꯆꯪꯉꯛꯑꯅꯤ. ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣꯕ. ꯑꯗꯣ ꯏꯆꯦ, ꯅꯪ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯏꯁꯥꯅ ꯌꯥꯗꯦꯅ ꯍꯥꯏꯒꯅꯨꯀꯣ. ꯏꯇꯩꯁꯦ ꯂꯤꯔꯀꯥꯟꯁꯤꯗ
ꯑꯃꯨꯛ ꯏꯀꯥꯏꯕ ꯅꯪꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯒꯦ ꯍꯥꯏꯔꯅꯤ. ꯑꯩ ꯍꯣꯔꯦꯟ ꯏꯃꯥꯅ ꯁꯣꯏ ꯐꯨꯔꯅꯤ. ꯐꯨꯔꯣꯏꯁꯦ, ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯔꯝꯒꯦꯕ. ꯂꯥꯡꯂꯦꯟꯅ ꯐꯖꯅ ꯊꯦꯝꯕꯤꯔꯝꯂꯒ ꯂꯥꯡꯂꯦꯟꯁꯨ ꯊꯣꯛꯈ꯭ꯔꯦ. ꯑꯄꯤꯛꯄꯤ ꯀꯥꯗꯨꯗ ꯃꯊꯟꯇ ꯐꯝꯂꯒ ꯂꯩ. ꯐꯤ ꯏꯜꯂꯦꯅꯦ ꯇꯧꯔꯤꯕꯗꯨ ꯁꯨꯄ꯭ꯔꯩ ꯅꯥꯄ꯭ꯔꯩꯗꯅꯤ. ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯄꯗꯨꯗ ꯑꯄꯤꯛꯄꯤ ꯐꯠ ꯌꯦꯡꯂꯛꯏ. ꯏꯃꯥ! ꯊꯣꯡꯖꯜꯗꯨꯗ ꯄꯥꯔꯤꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯕꯅꯤ. ꯄꯥꯔꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩ. ꯑꯄꯤꯛꯄꯤ ꯂꯂꯠ ꯇꯧꯔꯒ ꯀꯩꯅꯣ? ꯀꯩ ꯌꯦꯡꯉꯤꯅꯣ? ꯀꯩꯁꯨ ꯌꯦꯡꯗꯦ. ꯑꯗꯨꯗꯤ ꯀꯩꯒꯤ ꯁꯤꯗ ꯆꯪꯉꯛꯏꯕ? ꯈꯪꯗꯦ ꯑꯩꯁꯨ, ꯃꯣꯏꯅ ꯆꯪꯉꯣ ꯍꯥꯏꯕꯩꯅꯤ. ꯑꯄꯤꯛꯄꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. 이반이 루홍도이러. ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯥ ꯐꯨꯔꯅꯤ. ꯄꯥꯔꯤ ꯅꯨꯡꯉꯥꯏꯇ ꯑꯄꯤꯛꯄꯤꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ. ꯐꯨꯔꯣꯏꯗ. ꯑꯩꯈꯣꯏ ꯆꯦ ꯇꯝꯐꯥꯅꯁꯨ ꯑꯩꯕꯨ ꯇꯧ ꯉꯝꯃꯤꯅꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯉꯥꯡꯂꯅꯤ. ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯆꯪꯅꯤꯡꯗ꯭ꯔꯤꯗ. ꯑꯩ ꯐꯅꯦꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯎꯕꯒ ꯉꯝꯗ꯭ꯔꯦ. ꯑꯝꯇ ꯂꯧꯊꯣꯛꯀꯦ. ꯐꯅꯦꯛ ꯂꯧꯊꯣꯛꯀꯦ ꯇꯧꯔꯛꯄꯗꯨꯗ ꯄꯥꯔꯤ ꯏꯄꯥ ꯄꯥꯈꯠꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ. ꯂꯧꯊꯣꯛꯀꯅꯨꯍꯦ. ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ. ꯌꯥꯝ ꯂꯨꯝꯃꯤ. ꯄꯥꯔꯤ ꯑꯄꯤꯛꯄꯤꯒꯤ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ. ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯅꯣꯛꯑꯦꯛ ꯅꯣꯛꯅꯤꯡꯂꯛꯂꯤ. ꯑꯗꯨꯕꯨ ꯃꯥ ꯈꯥꯡꯖꯤꯜꯂꯤ ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯌꯨꯝꯗ ꯐꯖꯅ ꯍꯜꯂꯣ ꯉꯁꯤꯗꯤ. ꯑꯗꯨꯒ ꯀꯨꯏꯗꯕꯤ ꯑꯩ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ. ꯑꯄꯤꯛꯄꯤ ꯏꯄꯪ ꯄꯪꯅ. ꯑꯣ, ꯂꯥꯛꯇꯣꯏꯔꯣ? ꯑꯩ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤꯅꯦꯀꯣ ꯂꯨꯍꯣꯡꯉꯒ. ꯂꯥꯛꯇꯣꯏꯅꯤ. ꯑꯁꯨꯝꯅ ꯑꯄꯤꯛꯄꯤꯁꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤ. ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯍꯟꯅꯈ꯭ꯔ ꯃꯇꯨꯡ ꯄꯇꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯑꯄꯤꯛꯄꯤꯗꯤ ꯃꯃꯥꯅ ꯐꯨꯔꯛꯇꯧꯕꯩ ꯈꯟꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩ ꯀꯩꯝꯇ ꯈꯪꯗꯦ. ꯑꯩꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕ ꯅꯠꯇꯦ. ꯑꯩꯉꯣꯟꯗ ꯐꯨꯒꯅꯣꯕ. ꯄꯇꯤ ꯃꯆꯥꯕꯨ ꯆꯤꯡꯁꯤꯜꯂꯒ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯤ. ꯇꯦꯡꯒꯣꯜ ꯄꯣꯛꯄꯤ ꯃꯃꯥꯗꯣ ꯉꯁꯤꯗꯤ ꯃꯄꯤ ꯇꯥꯔꯤ. ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ. ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯣ. ꯑꯩꯅꯗꯤ ꯃꯤꯠꯁꯤꯗ ꯅꯪꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯎꯔꯤꯅꯦ. ꯑꯗꯨꯕꯨ ꯏꯆꯥꯁꯦ ꯃꯤꯒꯤ ꯁꯥꯒꯩꯗ ꯇꯤꯟꯈꯤꯒꯗꯧꯔꯦ. ꯅꯪ ꯎꯗꯅ ꯏꯃꯥꯕꯨ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯎꯟꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦꯗ. ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯐꯨꯕꯒꯤ ꯃꯍꯨꯠ ꯄꯇꯤ ꯍꯤꯛ ꯀꯞꯂꯛꯏ. ꯑꯄꯤꯛꯄꯤꯁꯨ ꯃꯃꯥꯅ ꯀꯞꯄꯗꯨꯗ ꯃꯥꯁꯨ ꯑꯃꯨꯛ ꯀꯞꯁꯤꯜꯂꯤ. ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯈꯝꯕꯤꯁꯨ ꯃꯄꯤ ꯇꯥꯅ ꯌꯦꯡꯖꯔꯤ. ꯇꯝꯐꯥ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯂꯝꯃꯤ. ꯇꯝꯐꯥꯅ, ꯏꯁ, ꯅꯪꯅ ꯅꯍꯥꯟ ꯃꯁꯛ ꯐꯖꯕ ꯋꯥꯡ ꯆꯥꯎꯕꯤ ꯇꯩꯗꯣ ꯊꯦꯡꯅꯔꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯅꯪꯗꯤ ꯅꯨꯄꯥꯗꯤ ꯌꯥꯝ ꯄꯥꯝꯂꯤ ꯑꯣꯏꯔꯦ. ꯑꯉꯥꯡꯅ ꯀꯌꯥ ꯇꯧ ꯉꯝꯃꯤꯅꯤ ꯌꯦꯡꯉꯨ, ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ. ꯇꯝꯐꯥ, ꯑꯉꯥꯡꯅ ꯈꯪꯕ ꯅꯠꯇꯦꯅꯦ. ꯇꯞꯊꯔꯣ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ? ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦꯗꯅ. ꯇꯝꯐꯥꯒꯤ ꯃꯃꯥꯅ, ꯀꯩꯅꯣꯗ ꯏꯅꯥꯎ, ꯁꯤꯕꯨ ꯁꯣꯏꯕ ꯌꯥꯕ ꯊꯕꯛꯂꯣ? ꯏꯆꯥ ꯅꯨꯄꯤꯁꯤ ꯆꯦꯜꯂꯨꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯗꯨꯅ ꯂꯨꯍꯣꯡꯁꯤ ꯑꯗꯨꯝ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯄꯤꯛꯄꯤ ꯏꯇꯞ ꯇꯞꯅ, ꯆꯦ, ꯑꯩ ꯑꯁꯦꯡꯕꯩ ꯀꯩꯝ ꯈꯪꯗꯦ. ꯌꯥꯔꯦ, ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯏꯆꯦ ꯀꯥꯏꯅ ꯀꯧꯔꯛꯀꯅꯨ. ꯂꯣꯏꯅꯔꯕꯅꯤ ꯅꯪ. ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ. ꯈꯝꯕꯤꯅ ꯁꯣꯜꯂꯛꯏ. ꯍꯦꯔꯥ, ꯃꯆꯥꯅꯨꯄꯤꯁꯤ ꯃꯤꯅ ꯄꯥꯝꯗꯗꯅ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯏꯀꯥꯏꯒꯤꯅꯤ ꯍꯥꯏꯗ꯭ꯔꯒ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯉꯝꯅꯗꯣꯔꯤ. ꯀꯔꯤ ꯀꯥꯟꯅꯗꯕꯗ. 이수신이 그림 칼로노 짜오나 루홍가더리버니. 바티나수 마사부 파나 마낙타 탐링라바수 ꯆꯦꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯨꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯗ ꯇꯥꯔꯦ. ꯅꯨꯄꯥ ꯃꯌꯨꯝꯗꯒꯤꯗꯤ ꯌꯥꯔꯤꯈꯩ ꯊꯨꯖꯤꯟꯁꯤ ꯍꯥꯏꯗꯨꯅ ꯇꯛꯂꯛꯄꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ. ꯆꯥꯛ ꯇꯣꯛꯅꯔꯛꯄ ꯃꯇꯥꯡꯗꯨꯅꯤ. ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯥꯡꯂꯦꯟꯅ ꯂꯣꯏꯅ ꯇꯧꯏ. ꯑꯄꯤꯛꯄꯤꯕꯨ ꯇꯧꯍꯟꯗꯦ. ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯑꯄꯤꯛꯄꯤꯕꯨ ꯀꯥꯗ ꯊꯥꯖꯤꯜꯂꯝꯂꯒ ꯂꯥꯡꯂꯦꯟꯁꯨ ꯇꯨꯝꯅꯕ ꯀꯥꯗ ꯆꯪꯂꯛꯏ. ꯃꯅꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯗꯨ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯕꯛ ꯂꯣꯏꯔꯕ ꯅꯪꯕꯣ? ꯍꯣꯏ. ꯃꯅꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ. ꯉꯁꯤ ꯑꯉꯥꯡꯗꯨꯗꯤ ꯀꯥꯗ ꯆꯪꯍꯧꯔꯕꯣ? ꯍꯩꯃꯥ, ꯑꯃꯨꯛ ꯇꯥꯈꯤꯅꯤꯀꯣ. ꯍꯟꯗꯛ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯤ. ꯁꯩꯇ ꯑꯉꯥꯡꯁꯤꯗ ꯑꯩꯁꯨ ꯏꯇꯩꯃ ꯀꯥꯏꯅ ꯀꯧꯕꯁꯤꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯄꯣꯠꯅꯤ. ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯀꯧ ꯇꯥꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯆꯦꯅ ꯀꯧꯔꯤꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯕꯁꯤꯅ ꯐꯔꯦꯗ. ꯌꯥꯝꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦꯁꯦ. ꯑꯣ, ꯅꯨꯡꯁꯤꯌꯣ ꯅꯨꯡꯁꯤꯌꯣ ꯅꯆꯦ ꯑꯉꯥꯡꯗꯣ. ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯁꯤꯕꯨ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯒꯦ? ꯑꯩꯅ ꯍꯧꯖꯤꯛ ꯆꯍꯤ 30 ꯁꯨꯔꯕꯀꯣ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ 35.
ꯑꯩꯈꯣꯏ ꯇꯥꯆꯧ ꯏꯕꯥꯅꯤ ꯆꯍꯤ 5ꯃꯨꯛ ꯈꯟꯅꯕꯅꯤ ꯍꯩꯃꯥ ꯑꯩꯈꯣꯏ ꯆꯦꯅ ꯆꯍꯤ 13 ꯑꯁ ꯑꯩ ꯁꯤꯔꯦꯗ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯨ ꯅꯣꯛꯂꯛꯏ ꯁꯣꯝ ꯀꯥꯗꯅ ꯑꯄꯤꯛꯄꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯊꯣꯛꯂꯒ ꯇꯨꯝꯂꯤ ꯄꯥꯔꯤꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯒꯤ ꯈꯨꯇꯨꯝꯗ ꯎꯕꯗ ꯁꯨꯒꯠꯇꯨꯅ ꯌꯦꯡꯉꯤ ꯑꯁ ꯀꯔꯤ ꯈꯨꯇꯨꯝ ꯆꯥꯇꯨꯝꯅꯣ ꯁꯣꯜꯂꯝꯂꯒ ꯄꯥꯔꯤꯁꯨ ꯐꯃꯨꯡ ꯀꯥꯗꯨꯅ ꯑꯄꯤꯛꯄꯤꯒꯤ ꯅꯥꯀꯜꯗ ꯍꯤꯞꯊꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯛꯄ ꯃꯇꯝꯗꯨꯅꯤ ꯑꯄꯤꯛꯄꯤꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯀꯥꯗꯒꯤ ꯍꯣꯠꯇꯅ ꯃꯁꯝꯒꯗꯨ ꯏꯐꯥ ꯐꯥꯒꯩ ꯆꯦꯟꯊꯣꯔꯛꯏ ꯇꯨꯡꯗ ꯄꯥꯔꯤꯁꯨ ꯏꯟꯅꯔꯛꯂꯤ ꯂꯥꯎ ꯈꯣꯡꯅꯕꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯅꯔꯝꯕꯁꯤꯡꯗꯨꯁꯨ ꯄꯥꯈꯠꯅꯗꯨꯅ ꯃꯍꯩ ꯃꯍꯩ ꯊꯣꯛꯅꯔꯛꯏ ꯂꯥꯡꯂꯦꯟꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯑꯄꯤꯛꯄꯤ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯒ ꯄꯥꯔꯤꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯃꯥꯅ ꯃꯤ ꯇꯨꯝꯂꯤꯉꯩꯗ ꯐꯅꯦꯛ ꯆꯤꯡꯉꯩꯅꯤ ꯑꯄꯤꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯃꯃꯥꯏ ꯃꯃꯤꯠꯀ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯤ ꯏꯀꯥꯏꯕꯅ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯊꯥꯔꯤꯛꯍꯣꯏ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯅꯔꯝꯂꯒ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯏꯕꯣꯍꯜꯅ ꯑꯁꯤꯃꯗꯤ ꯂꯥꯎꯔꯝꯃꯤ ꯍꯅꯨꯊꯪꯗ ꯑꯉꯥꯡꯗ ꯂꯛꯅꯔꯗꯤ ꯆꯣꯞꯄꯦꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯊꯦꯡꯉꯦ ꯇꯨꯝꯂꯔꯣꯀꯣ ꯂꯥꯡꯂꯦꯟꯒ ꯃꯅꯤꯒꯁꯨ ꯅꯣꯛꯅꯤꯡꯕ ꯈꯪꯒꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯅꯔꯛꯏ ꯄꯥꯔꯤꯗꯤ ꯏꯀꯥꯏꯈꯤꯗꯨꯅ ꯑꯗꯨꯝ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯏꯆꯦ ꯇꯨꯝꯅꯕ ꯇꯧꯔꯨꯔꯣ ꯊꯦꯡꯉꯤꯁꯦ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤꯅ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦꯕ 이만이 뚜미나세 야르이제 세 그시 떠로이세 딴다 딸라가 핵 뚜미나세바 이대네 사록선이고 이제 사라디 얌산이버니 짱오세 랑레나무 남도나 타질락레 아힝가두다 구마야마 오이크레 아빅비 딴데 만데 묵상레 바리 파문가두다 팜라가 레이라미 아빅비 상락파 우보다 브브kum 타둔 락라가 아빅비기 굿도 다 파이르가 싱도나 파문가두다 팜할리 소노 주브르바나 하 떡국도 싹브르 ꯁꯤ ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯅꯤꯒꯤ ꯃꯥꯡꯗꯒ ꯃꯥꯏꯁꯦ ꯊꯥꯒꯠꯂꯒ ꯆꯠꯄ ꯉꯝꯃꯔꯣꯏ ꯅꯪꯅ ꯃꯤ ꯇꯨꯝꯃꯤꯉꯩꯗ ꯐꯅꯦꯛ ꯆꯤꯡꯉꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯃꯥ ꯀꯥꯏꯅ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯑꯩꯁꯦ ꯅꯪꯒꯤꯅ ꯈꯥ ꯊꯥꯕ ꯃꯤ ꯅꯠꯇꯦ ꯑꯄꯤꯛꯄꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯇꯥꯇꯨ ꯄꯥꯔꯤꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯈꯣꯟꯖꯦꯜꯒꯗꯨ ꯄꯤꯛꯊꯔꯒ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯑꯔꯤꯕꯣ ꯄꯥꯔꯤ ꯑꯄꯤꯛꯄꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯀꯩꯕꯨ ꯁꯤꯒꯤꯗꯣ ꯑꯔꯤꯕ ꯍꯥꯏꯕ ꯑꯣ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯦꯕ ꯃꯁꯤ ꯑꯄꯤꯛꯄꯤ ꯃꯌꯥ ꯍꯤꯒꯠꯂꯝꯂꯒ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯨꯝ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯃꯃꯥꯏꯗꯨ ꯄ꯭ꯔꯕ꯭ꯔ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯍꯟꯗꯛ ꯐꯅꯦꯛ ꯆꯤꯡꯉꯛꯑꯗꯤ ꯌꯦꯡꯉꯣ ꯑꯔꯤꯕ ꯅꯪ ꯄꯥꯔꯤ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯊꯟꯗ ꯈꯣꯏꯗꯧꯗꯨ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯗꯨꯅ ꯐꯝꯂꯒ ꯂꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯋꯥꯟꯁꯨ ꯂꯥꯛꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ ꯑꯄꯤꯛꯄꯤꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯧ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯊꯋꯥꯟ ꯅꯣꯛꯈꯤ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯀꯨꯝꯍꯩ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯏꯗ ꯍꯧꯔꯛꯑꯕ ꯅꯪꯕꯨꯁꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯂꯨꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯁꯤꯅ ꯀꯩꯒꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯩ ꯍꯧꯖꯤꯛ ꯏꯀꯥꯏꯕꯒ ꯐꯠꯇ꯭ꯔꯤꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ ꯄꯨꯔꯥ ꯁꯣꯅꯣꯅꯤ ꯊꯋꯥꯟꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯏ ꯄꯥꯔꯤꯅ ꯄꯦꯟꯗꯕꯁꯤꯡ ꯋꯥꯀꯠꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕ ꯏꯃꯨꯡꯗꯨ ꯑꯄꯤꯛꯄꯤ ꯂꯥꯛꯄꯗꯒꯤ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯏ 이mun기 미 खुदिंगनसु लूना नुसीनसु तौबी पारीनगा वा कया ngang-दबगा अपिकपीनगा आंगांग ओइबनी अनीदुगी इसान चानादा मतौदुदा लैरिबसिंदुदी कुम्है अमगुम ओइख्रे यासंगलक्पा मतमदुनी लांगलेनना लाई थौमै थाले अदुगा अपिकपीना लांगलेनगी मचानुपीदु पमदुना सानरी अपिकपी लांगलेनदो ओनसिंदुना इना नंगबो नसासि कमाय पोइनो लांगलेन खंगप्रे खंगदुना आइबा खर तपना nganguबै चे इमा होई ताखिनी फजबो वारोदुबो कैदौरगे सि हंगबो मीना तारगा फजबो वा नते बेजे सानरसु इसेगैगा तुमिना सानसेबा ओ तुमिना सानदौरो इसेसु मतम योरकादा खंगलखिनीदा अपिकपी खोंजल इयाक याकना खुमले होइने आइसु इसागादु पोक्तुनिने अस गमजररोइदा तान हेक्सादा पारिसु थबक हलक्तुना संगलकपनी लांगलेन फीदुना मकोक हाइफेट खुमी इचे आई चाक थांगत पाहुरमगे आंगांगदो लौरोरा आई दुम लौरगे लांगलेन चटख्रे पारी अपिकपीदा फलप येंगलमलगा कादा संखी अपिकपीसु दुम आंगांगदो पमलगा पारीगी तुम इनरे तातोआ कदौरा अपिकपी तातु पारीदा येंगलगा अदुबुरा कदौराबा आइसु हयेंवाय अखोय बेमगुम्बा आंगांग पोक्तु नत्रो
ꯄꯥꯔꯤꯗꯨ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯒꯤ ꯋꯥꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯐꯠ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ ꯈꯔ ꯇꯞꯅ ꯉꯝꯈꯩꯗꯨꯒꯤꯗ ꯑꯄꯤꯛꯄꯤ ꯄꯥꯔꯤꯒꯤ ꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯒ ꯑꯌꯥ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯃꯤꯆꯤꯟ ꯃꯦꯜꯂꯤꯗꯣ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯅꯦ ꯏꯃꯨꯡꯁꯤꯗ ꯃꯥꯏꯒꯁꯦ ꯍꯥꯏꯒꯠꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯅ ꯀꯩꯗꯧꯔꯗꯅ ꯑꯩꯅ ꯁꯨꯝ ꯅꯁꯛ ꯐꯖꯩꯅ ꯇꯧꯕꯤꯕꯁꯤꯗ ꯉꯥꯎꯒ ꯆꯥꯎꯔꯤ ꯃꯥꯜꯂꯦ ꯃꯅꯥꯛꯇ ꯁꯨꯛꯂꯩ ꯂꯩꯕꯤꯔꯣꯏ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯄꯥꯔꯤꯅ ꯂꯝꯕꯤ ꯊꯠꯆꯤꯜꯂꯤ ꯉꯥꯏꯈꯣ ꯀꯥꯏꯗꯅꯣ ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯤꯁꯤ ꯎꯗ꯭ꯔꯣ ꯅꯪ ꯋꯥꯔꯒ ꯑꯩ ꯀꯩꯗꯧꯉꯥꯏꯅꯣ ꯈꯣꯡꯁꯤ ꯑꯝꯇ ꯄꯥꯏꯔꯣ ꯂꯥꯎꯁꯤ ꯋꯥꯔꯦꯕ ꯄꯤꯔꯣꯕꯦꯝꯕꯗꯣ ꯑꯩ ꯄꯝꯒꯦ ꯄꯥꯔꯤꯅ ꯑꯉꯥꯡꯗꯨ ꯄꯝꯃꯤ ꯑꯄꯤꯛꯄꯤꯅ ꯄꯥꯔꯤꯒꯤ ꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯅꯝꯕꯤꯔꯤ ꯄꯥꯔꯤ ꯉꯁꯤꯗꯤ ꯑꯄꯤꯛꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯃꯤꯠ ꯑꯅꯤ ꯇꯔꯥꯎ ꯇꯔꯥꯎ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟꯗꯨꯗ ꯆꯟꯗꯟ ꯃꯆꯥ ꯑꯃ ꯊꯤꯜꯂꯤꯕꯗꯨ ꯀꯌꯥꯗꯤ ꯄꯛꯆꯩ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯄꯦꯗ꯭ꯔꯣꯝ ꯄꯦꯗ꯭ꯔꯣꯝ ꯉꯥꯡꯕꯗꯨꯁꯨ ꯏꯅꯨꯡ ꯅꯨꯡꯁꯤꯕꯅꯤ ꯄꯥꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯑꯩ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯊꯤꯖꯥꯠꯅꯤꯅ ꯊꯤꯕꯁꯤꯗ ꯉꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯑꯃ ꯐꯪꯖꯕꯒꯤ ꯅꯨꯄꯤ ꯊꯤꯕ ꯀꯥꯏꯗꯣ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯄꯥꯔꯤ ꯅꯣꯛꯏ ꯑꯁꯨꯝ ꯍꯦꯛ ꯍꯦꯛ ꯂꯛꯅꯩ ꯄꯥꯔꯤꯅ ꯑꯄꯤꯛꯄꯤꯁꯨ ꯊꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯀꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈꯠꯅꯔꯅꯤ ꯑꯁꯨꯝꯅ ꯊꯥ ꯑꯃꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯊꯋꯥꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯖꯩꯒ ꯇꯥꯕꯅꯤ ꯄꯥꯔꯤ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯏ ꯄꯥꯔꯤꯗꯤ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯄꯤꯛꯄꯤ ꯍꯣꯏ ꯂꯥꯡꯂꯦꯟ ꯍꯣꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯁꯤꯡꯖꯨ ꯃꯌꯥꯟꯗꯨ ꯀꯟꯅ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯌꯥꯎꯁꯤꯟꯃꯤꯟꯅꯔꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁꯤꯗ ꯅꯨꯄꯥ ꯋꯥꯡ ꯆꯥꯎꯕ ꯔꯥꯁꯤ ꯂꯩꯕ ꯑꯃ ꯂꯦꯞꯄꯤꯁꯦ ꯑꯁꯤ ꯌꯦꯡꯕꯗꯗ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯅꯨꯄꯥ ꯃꯥꯜꯂꯒ ꯀꯅꯥꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁꯤꯗ ꯂꯦꯞꯂꯤꯁꯦ ꯇꯨ ꯑꯩꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯊꯥꯡꯕꯤꯌꯨ ꯍꯥꯏꯔꯨꯕ ꯑꯗꯨꯝ ꯅꯣꯛꯂꯒ ꯊꯥꯡꯕꯤꯔꯤꯕ ꯃꯕꯨꯛꯁꯨ ꯐꯕ ꯃꯥꯜꯂꯤ ꯑꯦ ꯇꯥ ꯄꯥꯔꯤꯔꯣ ꯍꯥꯏꯁꯦ ꯍꯩꯃ ꯄꯥꯔꯤ ꯀꯧꯕ꯭ꯔꯣ ꯃꯤꯡꯁꯨ ꯉꯥꯎꯖꯔꯦꯗꯨꯅꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯑꯄꯤꯛꯄꯤ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ ꯃꯇꯧ ꯑꯗꯨ ꯈꯪꯕ ꯂꯥꯡꯂꯦꯟꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯊꯠꯇꯨꯅ ꯂꯥꯡꯂꯦꯟ ꯍꯥꯏꯔꯛꯏ ꯍꯩ ꯑꯁꯤ ꯄꯥꯈꯪ ꯅꯠꯇꯦꯀꯣ ꯃꯤ ꯅꯨꯄꯤ ꯂꯩꯔꯕꯅꯤ ꯍꯧꯖꯔꯨꯅꯨꯀꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯣ ꯑꯩꯈꯣꯏꯗꯤ ꯈꯪꯂꯨꯗ꯭ꯔꯤ ꯌꯥꯝ ꯆꯥꯛꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯄꯤꯛꯄꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯆꯥꯛꯅꯤꯕꯅ ꯊꯥꯡꯁꯤꯡ ꯅꯨꯃꯤꯠꯁꯤꯡꯗꯣ ꯉꯁꯤ ꯆꯄꯠ ꯁꯣꯏꯗꯅ ꯑꯃꯗꯤ ꯈꯪꯅꯤꯡꯉꯤ ꯅꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯅꯔꯤ ꯑꯗꯨꯒ ꯄꯥꯔꯤ ꯍꯣꯏꯁꯨ ꯑꯗꯨꯝ ꯍꯜꯂꯛꯂꯦ ꯑꯄꯤꯛꯄꯤ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯁꯥꯎꯔꯤꯅꯤꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯄꯤꯛꯄꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯄ꯭ꯔꯞ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯄꯥꯔꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯀꯔꯤꯃꯨꯛ ꯇꯧꯔꯤꯁꯤꯅ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯤ ꯃꯥꯗꯤ ꯑꯄꯤꯛꯄꯤꯅ ꯄꯩꯔꯤꯕꯒꯤ ꯃꯔꯝꯗꯨ ꯈꯪꯂꯤꯕꯅꯤ ꯄꯥꯔꯤꯁꯨ ꯄ꯭ꯔꯞ ꯀꯥꯗ ꯆꯪꯂꯛꯏ ꯑꯄꯤꯛꯄꯤ ꯐꯤꯔꯣꯜꯒ ꯍꯣꯡꯗꯈꯩ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯅ ꯑꯃꯨꯛ ꯄꯩꯔꯤꯁꯤꯕꯨ ꯂꯥꯛꯄꯒ ꯑꯄꯤꯛꯄꯤ ꯈꯨꯝꯂꯛꯇꯦ ꯄꯥꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯨꯄꯤ ꯅꯪꯕꯣ ꯅꯪꯅ ꯅꯨꯄꯤꯗ ꯏꯔꯥꯡ ꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯑꯃ ꯂꯩꯅ ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯃꯤꯗꯤ ꯔꯥꯁꯤꯒ ꯌꯥꯝ ꯂꯩꯀꯣ ꯃꯤꯗꯤ ꯋꯥꯡꯒ ꯆꯥꯎꯏꯀꯣ ꯄꯥꯔꯤ ꯏꯉꯛ ꯉꯛꯅ ꯑꯄꯤꯛꯄꯤ ꯃꯈꯨꯠ ꯃꯁꯥꯒ ꯇꯧꯔꯒ ꯉꯁꯥꯏ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ ꯅꯪ ꯀꯩ ꯍꯥꯏꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯩ ꯍꯥꯏꯔꯤꯕ ꯇꯥꯇꯣꯟ ꯄꯥꯝꯃꯤ ꯉꯥꯎꯖꯩꯅꯒ ꯍꯥꯏꯔꯤꯅꯤ ꯇꯥꯇꯣꯟꯅ ꯃꯁꯤꯗꯩꯁꯤꯗ ꯌꯥ ꯍꯤꯒꯠꯇꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯀꯩꯒꯤ ꯂꯧꯕꯤꯔꯤꯅꯣ ꯄꯥꯔꯤ ꯋꯥꯔꯤꯗꯨ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯍꯟꯗꯛꯇꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯦ ꯍꯩꯃ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦꯅꯦ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯖꯕ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦ ꯑꯩꯅꯒ ꯃꯣꯏꯗ ꯀꯔꯤ ꯏꯔꯥꯡꯒ ꯇꯧꯈꯤꯒꯦꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯇꯧꯔꯤꯗꯨꯗꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟꯒ ꯊꯥꯡꯉꯤꯅ ꯍꯥꯏꯔꯤꯅꯤ ꯅꯪ ꯌꯥꯝ ꯄꯥꯡꯕ ꯅꯠꯇ꯭ꯔꯣ ꯄꯥꯔꯤꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯕ ꯍꯥꯏꯔꯒ ꯄꯥꯔꯤꯒꯤ ꯃꯁꯝꯗꯨ ꯂꯥꯝꯃꯒ ꯍꯦꯛꯇ ꯐꯨꯏ ꯑꯌꯣ ꯀꯩꯅꯣ ꯃꯤ ꯅꯪ ꯇꯩꯁꯤꯕꯣ ꯑꯗꯨ ꯊꯥꯗꯣꯛꯎꯁꯤ ꯅꯥꯏꯌꯦꯃꯤ ꯑꯩ ꯌꯨꯝꯗ ꯆꯠꯈꯤꯅꯤꯕ ꯉꯁꯤ ꯌꯦꯡꯉꯨꯕ ꯅꯪ ꯑꯣ ꯆꯠꯂꯨ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯍꯩ ꯑꯄꯤꯛꯄꯤ ꯊꯑꯣꯏꯅ ꯁꯥꯎꯗꯨꯅ ꯐꯅꯦꯛ ꯐꯤ ꯈꯔ ꯐꯤꯌꯣꯝ ꯌꯣꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯈꯥꯝꯃꯤ ꯑꯅꯤꯗꯨꯅ ꯃꯨꯛꯅꯔꯤꯉꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯊꯥꯔꯤꯛꯀ ꯏꯕꯨꯍꯜꯒꯁꯨ ꯍꯜꯂꯛꯄꯒ ꯍꯦꯛ ꯃꯥꯌꯣꯛꯅꯩ ꯑꯆꯧꯕ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯗꯤ ꯄꯥꯔꯤꯅꯒ ꯈꯨꯝꯗ꯭ꯔꯤꯉꯩ ꯑꯄꯤꯛꯄꯤꯅ ꯀꯞꯂꯤ ꯈꯨꯝꯃꯤ ꯐꯕ ꯊꯥꯇꯣꯟꯁꯤ ꯉꯁꯥꯏ ꯂꯩꯁꯥꯕꯤꯒꯤ ꯏꯔꯥꯡ ꯇꯧꯅꯔꯤꯅꯤ ꯁꯤꯝꯇ ꯐꯨ ꯄꯥꯕ ꯊꯥꯔꯤꯛ ꯅꯣꯛꯂꯒ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯧꯅ ꯁꯥꯎꯔꯤꯁꯤꯗꯤ ꯍꯩ ꯑꯆꯧꯕ ꯅꯪ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯉꯁꯤ ꯑꯉꯥꯡꯗ ꯁꯨꯝ ꯀꯥꯏꯍꯧꯒꯅꯨꯀꯣ ꯅꯪ ꯄꯥꯔꯤ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡ ꯃꯃꯥꯍꯣꯏꯒꯤ ꯃꯃꯥꯡꯗ ꯏꯁꯨ ꯏꯀꯥꯏ ꯂꯨꯈꯝꯗ ꯅꯥꯟꯗꯨꯅ ꯈꯥꯡꯉꯤ ꯍꯣꯏꯕ ꯃꯄꯥꯝ ꯆꯠꯅꯤꯅ ꯐꯤꯌꯣꯡꯒ ꯌꯣꯝꯕꯗ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯈꯔꯝꯇ ꯍꯥꯏ 이보ꯍꯜꯗꯤ ꯅꯣꯛꯂꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯏꯃꯧꯅ ꯀꯩꯒꯤ ꯌꯨꯝꯗ ꯆꯠꯇꯣꯏꯅꯣ ꯇꯧꯍꯩꯗꯦꯀꯣ ꯏꯃꯥꯅꯦ ꯅꯪ ꯇꯥꯇꯣꯟꯁꯦ ꯐꯨꯒꯗꯧꯔꯤꯕꯅꯤ ꯉꯁꯤ
ꯁꯪꯉꯨ ꯁꯪꯉꯨ ꯍꯣꯏ ꯑꯗꯨꯝꯅ ꯈꯠꯅꯔꯤꯅꯦ ꯍꯥꯏꯗꯅ ꯅꯣꯡꯃ ꯅꯤꯅꯤꯒ ꯍꯦꯛ ꯀꯧꯅꯗꯦ ꯄꯥꯔꯤꯅ ꯀꯧꯔꯁꯨ ꯍꯦꯛ ꯈꯨꯝꯕꯤꯗꯦ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯅꯤ ꯄꯥꯔꯤꯗꯨ ꯊꯕꯛ ꯁꯨꯐꯝꯗ ꯃꯈꯣꯡ ꯑꯣꯏꯗꯨ ꯎꯅ ꯅꯟꯗꯨꯅ ꯍꯦꯛ ꯈꯔ ꯊꯤꯅ ꯁꯣꯛꯏ ꯃꯗꯨꯗ ꯑꯄꯤꯛꯄꯤꯅ ꯄꯥꯈꯠꯆꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯞꯄꯒ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯅ ꯊꯦꯝꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯈꯤꯕ ꯑꯄꯤꯛꯄꯤ ꯀꯣꯏꯁꯦꯟ ꯆꯦꯟꯗꯨꯅ ꯄꯥꯔꯤꯒꯤ ꯁꯦꯕꯥ ꯇꯧꯅꯕꯁꯨ ꯏꯃꯨꯡꯒꯤꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯩ ꯑꯄꯤꯛꯄꯤ ꯄꯥꯔꯤꯒꯤ ꯆꯥꯛꯂꯨꯛꯇꯨ ꯄꯥꯏꯔꯒ ꯂꯥꯛꯏ ꯄꯥꯔꯤꯁꯨ ꯃꯈꯣꯡꯗꯨ ꯅꯤꯡꯊꯤꯅ ꯐꯒꯠꯇ꯭ꯔꯤꯕꯅꯤꯅ ꯆꯠꯄ ꯈꯣꯠꯄꯗꯨ ꯐꯖꯅ ꯉꯝꯗ꯭ꯔꯤ ꯄꯥꯔꯤ ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯄꯥꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯂꯛꯅꯔꯛꯏ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯗꯦ ꯀꯧꯅꯔꯣꯏꯁꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯃꯨꯛ ꯅꯨꯡꯁꯤꯔꯕꯣ ꯑꯩꯁꯦ ꯅꯨꯡꯁꯤꯗꯦ ꯀꯩꯁꯨ ꯑꯣ ꯅꯨꯡꯁꯤꯗ꯭ꯔꯒ ꯑꯩꯒꯤ ꯁꯦꯕꯥꯒ ꯇꯧꯕꯤꯔꯤꯅ ꯀꯔꯤꯒꯤ ꯁꯨꯝ ꯇꯧꯕꯅꯤ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯁꯣꯏꯗꯅ ꯁꯤꯔꯝꯃꯗꯤ ꯅꯪꯕꯨ ꯀꯞꯀꯗ꯭ꯔꯣ ꯑꯄꯤꯛꯄꯤ ꯍꯟꯗꯛꯇꯤ ꯄꯥꯔꯤꯒꯤ ꯋꯥꯍꯩꯗꯨꯗ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯦꯔꯤ ꯄꯦꯔꯤ ꯃꯄꯤ ꯏꯔꯥꯒ ꯆꯦꯟꯗꯨꯅ ꯄꯥꯔꯤꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯌꯥꯝ ꯁꯤꯅꯤꯡꯉꯦꯕꯣ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯍꯥ ꯀꯩꯒꯤꯅꯣꯕ ꯇꯥꯇꯣꯟ ꯁꯤꯈ꯭ꯔꯒ ꯑꯩ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯈꯪꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ ꯃꯥꯟꯕ꯭ꯔꯣ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯇꯥꯇꯣꯟꯅ ꯁꯣꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯌꯥꯝ ꯀꯞꯄꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯤꯒꯗꯧꯕ ꯃꯥꯟꯕꯅꯤ ꯍꯥꯏꯔꯒ ꯑꯄꯤꯛꯄꯤꯗꯨ ꯀꯞꯊꯣꯔꯛꯂꯦ ꯃꯇꯧꯗꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯤ ꯄꯥꯔꯤ ꯅꯨꯄꯤꯗꯨꯕꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯤꯡꯁꯤꯜꯂꯒ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤ ꯇꯥꯇꯣꯟꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯤ ꯀꯞꯆꯦꯠꯄꯤꯁꯤꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯗꯣꯛꯇꯣꯏꯅꯣ ꯀꯞꯀꯅꯨꯁꯦ ꯑꯄꯤꯛꯄꯤ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯜꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯗꯨ ꯏꯄꯤꯛ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯇꯥꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯏꯁꯥꯗꯒꯤ ꯐꯥꯎ ꯍꯦꯟꯅ ꯅꯨꯡꯁꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯂꯣꯏꯅ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯕꯥꯕꯥ ꯏꯅꯥꯎ ꯍꯣꯏ ꯃꯣꯏꯗ ꯊꯣꯛꯀꯗꯕ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯣꯛꯍꯟꯕꯤꯌꯣ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯃꯄꯨ ꯃꯍꯥꯛꯇ ꯅꯤꯖꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯕꯁꯨ ꯅꯣꯏꯒꯤ ꯃꯥꯡ ꯊꯥꯔꯒ ꯑꯩ ꯁꯤꯖꯒꯦ ꯅꯣꯏ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯈꯥꯡꯕ ꯑꯩꯗꯤ ꯉꯝꯃꯣꯏ ꯃꯔꯨ ꯑꯣꯏꯅ ꯇꯥꯇꯣꯟ ꯀꯥꯏꯅꯔꯗꯤ ꯑꯩ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩꯅ ꯋꯥꯍꯩ ꯀꯌꯥꯗ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯑꯄꯪꯕꯤꯅꯤ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩ ꯇꯥꯇꯣꯟꯒ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏ ꯄꯥꯔꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯌꯥꯝꯅ ꯂꯥꯝꯃꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯉꯁꯤꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯦ ꯃꯊꯥꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯁꯤꯟꯊꯔꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯌꯥꯝ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯃꯇꯨ ꯅꯥꯕ ꯁꯣꯛꯄ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯅꯪꯁꯦ ꯇꯥꯇꯣꯟꯒꯤꯗꯤ ꯁꯅꯥꯅꯤ ꯄꯨꯝꯅꯃꯛꯅꯤ ꯁꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯑꯝꯇ ꯏꯜꯂꯨꯑꯣ ꯁꯤ ꯑꯄꯤꯛꯄꯤ ꯍꯟꯗꯛꯇꯤ ꯄꯤꯔꯥꯛꯂꯛꯇ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯑꯣ ꯑꯗꯨꯃꯥꯏꯅ ꯅꯣꯛꯑꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯃꯈꯣꯡ ꯑꯅꯥꯕꯗꯨ ꯅꯤꯡꯊꯤꯅ ꯐꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ ꯅꯨꯃꯤꯠꯇꯨ ꯑꯄꯤꯛꯄꯤ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯕꯨꯛ ꯀꯟꯅ ꯅꯥꯔꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯕꯗꯒꯤ ꯂꯥꯡꯂꯦꯟꯅ ꯁꯥꯝꯕꯤꯗꯨꯅ ꯀꯥ ꯐꯥꯎꯕ ꯄꯨꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯏꯔꯦꯟꯅ ꯍꯤꯞꯍꯟꯕꯤꯔꯝꯃꯤ ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯒꯦ ꯏꯆꯦ ꯑꯩꯗꯤ ꯁꯨꯝ ꯄꯥꯈꯠꯂꯛꯏ ꯁꯤꯗ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯕꯅꯤ ꯑꯝꯇ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤꯕ ꯈꯪꯗꯦ ꯅꯍꯥꯟꯀꯩ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯗ꯭ꯔꯤ ꯊꯥꯔꯤꯛꯁꯨ ꯆꯪꯂꯛꯏ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯅꯦ ꯅꯣꯏꯕꯣ ꯏꯆꯦꯁꯦ ꯐꯤ ꯁꯨꯔꯝꯕꯗꯒꯤ ꯃꯕꯨꯛ ꯀꯟꯅ ꯅꯥꯔꯛꯑꯦꯅ ꯆꯠꯄ ꯐꯥꯎ ꯉꯝꯗꯗꯅ ꯑꯩꯅ ꯁꯝꯂꯒ ꯄꯨꯁꯤꯜꯂꯤꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯏꯃꯥ ꯉꯥꯏꯈꯣ ꯃꯅꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯃꯥꯏꯕꯤꯗꯣ ꯑꯃꯨꯛꯇ ꯀꯧꯍꯜꯂꯨꯁꯤ ꯍꯣꯏ ꯑꯩ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯄꯤꯛꯄꯤꯅ ꯅꯥꯈꯤꯕꯗꯣ ꯌꯨꯝꯗ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯈꯟꯅꯔꯦ ꯑꯗꯨꯅ ꯃꯍꯩ ꯂꯣꯏꯅ ꯄꯥꯈꯠꯅꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯂꯥꯛꯇꯨꯅ ꯑꯄꯤꯛꯄꯤꯒꯤ ꯐꯤꯕꯝꯗꯨ ꯅꯤꯡꯊꯤꯅ ꯌꯦꯡꯍꯜꯂꯤ ꯂꯣꯏꯔꯒꯗꯤ ꯑꯃꯥꯏꯕꯤꯗꯨ ꯅꯣꯛꯃꯤ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯏꯃꯨꯡ ꯃꯤꯁꯤꯡ ꯍꯦꯟꯒꯠꯇꯧꯔꯦꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅꯔꯝꯕꯁꯤꯡꯗꯨ ꯃꯍꯩ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯔꯤꯁꯨ ꯊꯕꯛ ꯍꯜꯂꯛꯂꯦ ꯑꯗꯨꯕꯨ ꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯈ꯭ꯔꯦ ꯌꯨꯝꯌꯥꯏ ꯀꯥ ꯌꯧꯔꯛꯄꯗ ꯊꯥꯔꯤꯛꯀ ꯊꯦꯡꯅꯩ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯣꯏꯕ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯨꯝꯁꯤ ꯏꯆꯤꯛ ꯆꯤꯛꯏꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯧꯗꯣ ꯃꯁꯥ ꯉꯝꯗꯦꯗꯅ ꯑꯃꯥꯏꯕꯤ ꯐꯥꯎ ꯀꯧꯔꯒ ꯌꯦꯡꯍꯜꯂꯨꯔꯕꯅꯤ ꯆꯪꯉꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨ ꯁꯅꯥꯕꯣ ꯀꯩ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯁꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯍꯥꯏꯈꯤꯕ ꯃꯥꯜꯂꯤꯗ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯩ ꯑꯝꯇ ꯆꯪꯈꯤꯒꯦ ꯊꯥꯔꯤꯛ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯄꯥꯔꯤ ꯀꯥꯗ ꯍꯣꯕꯤ ꯆꯪꯂꯛꯏ ꯁꯅꯥ ꯅꯁꯥ ꯀꯌꯥꯝ ꯉꯝꯗ꯭ꯔꯒꯦ ꯑꯩ ꯂꯥꯛꯏꯁꯦ ꯇꯥꯇꯣꯟꯗ ꯍꯥꯏꯌꯨꯁꯦ ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤ ꯊꯥꯔꯒ ꯑꯩ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯄꯤꯛꯄꯤ ꯁꯨꯒꯠꯇꯨꯅ ꯑꯁ
ꯉꯥꯡꯗ ꯉꯥꯡꯉꯤ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ ꯄꯨꯛꯁꯤ ꯌꯥꯝ ꯅꯥꯕ ꯉꯁꯥꯏ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯐꯔꯦ ꯑꯩꯗꯤ ꯁꯤꯗꯧꯕ ꯃꯥꯜꯂꯨꯔꯦ ꯑꯁ ꯍꯥꯏꯌꯩꯗꯤꯁꯦ ꯑꯗꯣ ꯀꯩꯕꯨ ꯍꯥꯏꯔꯝꯃꯒꯦ ꯏꯃꯥ ꯃꯥꯏꯕꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯄꯤꯛꯄꯤ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯍꯤꯞꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯄꯥꯔꯤꯒꯤ ꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯃꯥꯒꯤ ꯄꯨꯛꯇꯨꯗ ꯊꯝꯍꯟꯗꯨꯅ ꯇꯥꯇꯨ ꯇꯥꯇꯨ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯕꯦꯝꯃꯒꯨꯝꯕ ꯑꯃ ꯌꯥꯎꯔꯦꯅ ꯄꯥꯔꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯑꯅꯤ ꯇꯔꯨ ꯇꯔꯨ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯛꯏ ꯑꯄꯤꯛꯄꯤꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯔꯤ ꯄꯥꯔꯤ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯍꯟꯗꯛꯇꯤ ꯅꯨꯄꯤꯁꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯄꯥꯔꯤ ꯍꯔꯥꯎꯃꯟꯗꯨꯅ ꯃꯤꯂꯨ ꯑꯅꯤꯗ ꯏꯔꯥ ꯐꯥꯎꯕ ꯆꯦꯜꯂꯦ ꯁꯗꯥ ꯀꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯉꯥꯎꯍꯟꯒꯅꯣ ꯑꯩ ꯄꯥꯈꯠꯂꯦ ꯉꯥꯎꯍꯟꯗꯣꯏꯅꯦ ꯍꯨꯔꯨꯔꯨ ꯉꯥꯎꯍꯟꯗꯣꯏꯅꯦ ꯑꯩꯅ ꯍꯣ ꯑꯔꯤꯕꯣ ꯃꯤꯗꯤ ꯃꯄꯥ ꯀꯥꯏꯗ ꯑꯣꯏꯗꯧꯔꯦꯀꯣ ꯍꯣ ꯑꯉꯥꯡ ꯃꯆꯥ ꯃꯤꯗꯤ ꯃꯃꯥ ꯀꯥꯏꯗ ꯑꯣꯏꯈꯤꯗꯧꯔꯦꯀꯣ ꯑꯅꯤꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯩ ꯃꯇꯧꯗꯨ ꯀꯌꯥꯗꯤ ꯅꯨꯡꯁꯤ ꯁꯣꯝꯗ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯂꯤ ꯃꯃꯥ ꯁꯤ ꯅꯠꯇ꯭ꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯏꯃꯧꯅꯤ ꯁꯤ ꯐꯠꯇ꯭ꯔ ꯃꯃꯥ ꯑꯁꯤꯒꯨꯝꯂꯕ ꯌꯨꯝ ꯑꯃꯗ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯕꯅꯗ ꯌꯣꯝꯂꯕ ꯏꯃꯨꯡ ꯑꯃ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯔꯤ ꯂꯩꯔꯤ ꯏꯁꯨ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯁꯤꯀꯣ ꯃꯃꯥ ꯊꯥꯔꯤꯛꯁꯨ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯆ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯆꯧꯕꯒꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯄꯤꯛꯄꯤꯁꯤ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯀꯔꯤ ꯑꯩꯈꯣꯏ ꯑꯆꯧꯕꯅ ꯁꯅꯥ ꯍꯥꯏꯅꯁꯨ ꯀꯧꯔꯤ ꯃꯥꯜꯂꯤ ꯃꯗꯨꯅꯤꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯩꯁꯨ ꯍꯧꯖꯤꯛꯐꯥꯎ ꯑꯁꯨꯛ ꯅꯨꯡꯁꯤꯗꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯗꯤ ꯁꯤꯃꯥꯏꯗ ꯑꯉꯥꯡꯁꯤꯡꯅꯒ ꯇꯥꯔꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯅꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨꯁꯨ ꯅꯣꯛꯃꯤꯟꯅꯔꯛꯂꯦ ꯑꯄꯤꯛꯄꯤꯒꯤ ꯄꯥꯎꯗꯨ ꯁꯨꯝ ꯄꯇꯤ ꯍꯣꯏꯗꯁꯨ ꯌꯧꯔꯛꯂꯦ ꯅꯣꯡꯉꯥꯟꯕꯒ ꯈꯝꯕꯤꯒ ꯄꯇꯤꯒ ꯂꯥꯛꯏ ꯑꯗꯨꯒ ꯏꯃꯨꯡ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯄꯇꯤ ꯃꯁꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯅꯈꯣꯡ ꯌꯥꯡꯉꯤꯅꯦꯗꯅ ꯊꯕꯛ ꯇꯧꯕꯗ ꯐꯤꯡꯕꯗꯣ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯧ ꯃꯇꯝꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯏꯃꯥ ꯍꯟꯗꯛ ꯃꯔꯛ ꯄꯥꯕꯗꯣ ꯃꯪꯗ ꯇꯣꯏꯅ ꯎꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯄꯥꯗ ꯅꯪꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯈ꯭ꯔꯕꯅꯤ ꯃꯤꯀꯨꯞꯁꯤꯗ ꯅꯪ ꯄꯥꯕꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯃꯥꯅ ꯍꯔꯥꯎꯖꯒꯗꯕ ꯏꯃꯥ ꯅꯪ ꯅꯌꯥꯡ ꯌꯥꯝ ꯀꯪꯁꯤꯜꯂꯤ ꯈꯔ ꯆꯥ ꯊꯛꯇꯅ ꯇꯧ ꯊꯕꯛ ꯌꯥꯝ ꯁꯨꯒꯅꯨ ꯑꯄꯤꯛꯄꯤꯅ ꯋꯥ ꯊꯩꯗꯣꯔꯛꯄꯅꯤ ꯄꯇꯤ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯏꯃꯥꯗꯒ ꯍꯥꯏꯔꯦ ꯅꯪꯗꯤ ꯌꯥꯝ ꯅꯣꯏꯔꯦꯗ ꯋꯥꯗꯨꯗ ꯑꯄꯤꯛꯄꯤ ꯅꯣꯛꯊꯣꯔꯛꯏ ꯄꯇꯤꯁꯨ ꯅꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯗꯕꯅ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯑꯄꯤꯛꯄꯤꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯦ ꯅꯨꯃꯤꯠꯇꯨ ꯊꯋꯥꯟ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯄꯨꯂꯞ ꯄꯨꯜꯂꯤ ꯊꯥꯗꯣꯏꯅ ꯑꯄꯤꯛꯄꯤ ꯑꯩꯗꯤ ꯏꯀꯥꯏꯃꯟꯗꯅ ꯅꯪꯒꯤ ꯃꯥꯡꯗꯒ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯣꯏ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯈꯟꯗ꯭ꯔꯦꯉꯣ ꯀꯥꯏꯗꯩ ꯈꯟꯗꯧꯔꯤ ꯇꯥ ꯄꯥꯔꯤꯅ ꯑꯁꯨꯛ ꯂꯨꯅ ꯇꯧꯔꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯐꯥꯗꯨ ꯂꯨꯍꯣꯡꯂꯨꯔꯒ ꯅꯨꯄꯥꯗꯨꯅ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯊꯤꯅ ꯐꯨꯕꯤꯕꯗꯒꯤ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕꯅꯤ ꯇꯝꯐꯥꯒꯤ ꯃꯃꯥꯅ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯌꯦꯡꯉꯨ ꯅꯅꯥꯎ ꯑꯄꯤꯛꯄꯤꯗꯤ ꯍꯧꯖꯤꯛ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯕꯤ ꯀꯂꯛꯆꯈ꯭ꯔꯦꯗ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯑꯩꯅ ꯑꯄꯤꯛꯄꯤꯗ ꯉꯥꯡꯕꯤꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯆꯠꯂꯒ ꯎꯅꯔꯨꯁꯤꯕ ꯏꯃꯥ ꯍꯣꯏꯅꯦ ꯑꯩꯁꯨ ꯄꯇꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯤꯕꯅꯤ ꯑꯄꯤꯛꯄꯤꯗꯣ ꯃꯀꯨꯝ ꯃꯊꯥ ꯁꯨꯔ ꯃꯥꯜꯂꯦ ꯍꯌꯦꯡ ꯁꯤꯗ ꯆꯥꯛꯀꯧꯅꯤ ꯍꯥꯏꯒꯨꯝ ꯑꯩꯅ ꯇꯥꯏ ꯑꯗꯨꯗ ꯎꯅꯔꯁꯤ ꯑꯣ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛꯇ ꯀꯧꯕꯤꯁꯤ ꯏꯃꯥꯗꯨꯗꯤ ꯀꯧꯁꯤ ꯁꯣꯝꯗ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗꯤ ꯑꯄꯤꯛꯄꯤ ꯃꯁꯥꯗꯨ ꯋꯥꯕꯒꯤ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ ꯌꯥꯝ ꯋꯥꯔꯕ ꯅꯪꯕꯣ ꯋꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯄꯨꯛꯁꯤꯗ ꯐꯧ ꯕꯣꯔꯥ ꯑꯃ ꯄꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯅꯣꯏꯗ ꯐꯪꯂꯕ ꯀꯥꯟꯗ ꯈꯪꯗꯧꯅꯤ ꯏꯁ ꯃꯁꯤ ꯉꯥꯡꯕꯁꯤꯕꯨ ꯑꯗꯣ ꯍꯌꯦꯡ ꯉꯟꯅ ꯅꯪ ꯌꯨꯝꯗ ꯑꯗꯨꯝ ꯊꯤꯜꯂꯝꯃꯒ ꯑꯩꯅ ꯊꯕꯛ ꯃꯐꯝꯗꯕꯨ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎ ꯑꯗꯨꯝ ꯉꯥꯏꯔꯝꯃꯨꯀꯣ ꯉꯥꯏꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯥꯏꯗ ꯆꯠꯇꯧꯔꯤꯒꯦ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯅꯆꯦ ꯇꯝꯐꯥꯗꯨꯕꯨ ꯌꯨꯝꯗ ꯂꯩꯔꯦꯗꯥꯏꯅꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯑꯄꯤꯛꯄꯤ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯣ ꯏꯆꯦ ꯇꯝꯐꯥꯗꯣ ꯑꯃꯨꯛ ꯄꯥꯝꯃꯛꯑꯕ ꯏꯍꯦ ꯑꯩꯕꯨꯗꯣ ꯍꯥꯏꯈ꯭ꯔꯕꯣ ꯍꯪꯕꯒꯝꯇ ꯌꯥꯗ꯭ꯔꯕ ꯀꯔꯤꯅꯣ ꯃꯔꯝ ꯆꯥꯗꯦ ꯍꯪꯉꯤꯗꯣ ꯌꯥꯝ ꯄꯥꯝꯂꯒꯅ ꯍꯦꯛ ꯆꯠꯂꯒ ꯂꯧꯕꯤꯔꯨꯔꯣ ꯑꯣ ꯂꯧꯔꯨꯏ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯒ ꯑꯄꯤꯛꯄꯤꯕꯨ ꯐꯩꯅ ꯐꯠ ꯄꯝꯈꯠꯂꯒ ꯐꯃꯨꯡꯗ ꯄꯨꯈꯠꯈ꯭ꯔꯦ
ꯈꯔꯒ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗꯨꯅꯤ ꯄꯥꯔꯤꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤ ꯉꯁꯤꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯤꯀꯨꯞꯇꯨꯗ ꯇꯥꯔꯛꯏ ꯋꯥꯍꯩ ꯈꯔꯁꯨ ꯏꯆꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯒꯤ ꯊꯋꯥꯏ ꯃꯆꯥꯁꯦ ꯃꯤꯔꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯍꯟꯈꯤꯕꯅ ꯐꯩ ꯍꯌꯦꯡ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯏꯃꯥ ꯃꯥꯏꯕꯤ ꯅꯁꯥꯒꯤꯗꯤ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯏꯃꯨꯡꯁꯤꯒꯤ ꯍꯔꯥꯎꯕꯁꯦ ꯑꯩ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯀꯩꯒꯨꯝꯕ ꯑꯩ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯥ ꯑꯩꯈꯣꯏꯅꯤꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯊꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯀꯟꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯅꯆꯥꯅ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯑꯄꯤꯛꯄꯤ ꯉꯁꯤꯗꯤ ꯍꯛꯆꯥꯡꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯄꯒꯨꯝ ꯇꯧꯏ ꯄꯥꯔꯤꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯑꯩꯅ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯥꯕꯨ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯃꯛ ꯏꯁꯥꯗ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯧꯀꯣ ꯊꯥꯗꯣꯟ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯇꯨꯅ ꯑꯄꯤꯛꯄꯤ ꯍꯣꯏꯁꯨ ꯆꯠꯅꯕ ꯊꯣꯔꯛꯏ ꯊꯥꯔꯤꯛ ꯋꯥꯈꯜꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯆꯥꯁꯥ ꯀꯔꯥꯒꯤ ꯃꯪꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯍꯋꯥꯏꯖꯥꯔꯗꯣ ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗꯒꯤ ꯄꯨꯔꯛꯀꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯏꯆꯦ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯃꯌꯥꯝ ꯆꯥꯔꯛꯎꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯏꯆꯦꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯄꯥꯟ ꯏꯔꯣꯟꯕꯗꯣ ꯆꯥꯊꯣꯛꯁꯤ ꯍꯣꯏ ꯐꯖꯅ ꯍꯥꯎꯅ ꯂꯣꯜꯂꯝꯃꯣ ꯑꯩ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯊꯣꯔꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝꯁꯨ ꯌꯧꯔꯦ ꯃꯪꯒꯣꯜꯗ ꯇꯝꯐꯥ ꯍꯣꯏꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯥꯔꯤ ꯀꯧꯇꯛ ꯑꯃ ꯆꯥꯏ ꯑꯗꯨꯕꯨ ꯃꯥ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯊꯕꯛ ꯊꯦꯡꯂꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯄꯤꯛꯄꯤꯕꯨ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ ꯇꯝꯐꯥ ꯍꯔꯥꯎꯅ ꯑꯄꯤꯛꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯟꯅꯒꯨꯝ ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯦꯗ ꯑꯗꯣ ꯑꯄꯤꯛꯄꯤ ꯏꯆꯦꯅ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯏꯆꯦꯕꯨ ꯑꯝꯇ ꯉꯥꯡꯕꯤꯌꯨ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯏꯆꯦ ꯑꯩ ꯏꯆꯦꯗ ꯁꯥꯎꯅꯤꯡꯕ ꯀꯩꯁꯨ ꯂꯩꯇꯤꯌꯦ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯂꯩꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯅꯪꯕꯨ ꯄꯥꯔꯤꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ ꯇꯧꯕꯤꯌꯦ ꯏꯆꯦꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯀꯝꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯗꯧ ꯃꯥꯜꯂꯤ ꯑꯗꯣꯝꯅꯁꯨ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯏꯆꯦꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯄꯤꯛꯄꯤ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯋꯥꯗꯨꯗ ꯀ꯭ꯋꯥꯛ ꯑꯃ ꯇꯣꯡꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯇꯅ ꯈꯣꯡꯂꯒ ꯂꯩꯔꯤ ꯈꯝꯕꯤ ꯃꯊꯟꯇ ꯁꯣꯜꯂꯤ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯀꯔꯤ ꯐꯠꯇꯕ ꯂꯥꯛꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯦ ꯀ꯭ꯋꯥꯛ ꯐꯠꯇꯕ ꯄꯥꯎꯖꯦꯜ ꯈꯛꯇ ꯄꯨꯕꯤꯈꯣ ꯑꯐꯕ ꯄꯥꯎꯖꯦꯜ ꯈꯛꯇꯃꯛ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯄꯤꯛꯄꯤꯅ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯇꯝꯐꯥꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯕꯥꯞꯇꯨ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗꯒꯤ ꯍꯦꯛꯂꯨꯔꯒ ꯄꯨꯟꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯅꯤ ꯑꯄꯤꯛꯄꯤꯗꯤ ꯃꯁꯥꯒ ꯂꯨꯝꯕꯒ ꯇꯞꯅ ꯆꯠꯂꯤ ꯂꯥꯞꯇꯛ ꯄꯥꯔꯤꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯍꯥꯏꯔꯛꯄꯗꯨ ꯎꯏ ꯑꯄꯤꯛꯄꯤ ꯄꯥꯔꯤ ꯂꯧꯕ ꯂꯥꯛꯑ ꯃꯥꯜꯂꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯩꯅ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯈꯤꯗꯧꯁꯤ ꯉꯥꯏꯌꯦꯕ ꯑꯄꯤꯛꯄꯤ ꯅꯣꯛꯂꯒ ꯑꯁ ꯑꯩꯈꯣꯏ ꯁꯦꯁꯤꯕ ꯍꯥꯏꯔꯒ ꯑꯄꯤꯛꯄꯤ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕ ꯅꯨꯄꯥ ꯑꯃ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯌꯣꯠꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯇꯝꯐꯥ ꯇꯝꯅ ꯈꯪꯆꯤꯟ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯑꯄꯤꯛꯄꯤꯅ ꯎꯈ꯭ꯔꯦ ꯏꯆꯦ ꯑꯄꯤꯛꯄꯤ ꯇꯝꯐꯥꯗꯨ ꯈꯪꯏꯟ ꯏꯟꯊꯣꯛꯏ ꯅꯨꯄꯥꯗꯨꯅ ꯊꯨꯝꯂꯛꯄ ꯌꯣꯠꯇꯨꯝꯗꯨꯅ ꯑꯄꯤꯛꯄꯤꯒꯤ ꯀꯣꯛꯇꯨꯗ ꯑꯣꯏꯅ ꯁꯥꯐꯨ ꯀꯟꯅ ꯄꯥꯟꯈ꯭ꯔꯦ ꯄꯥꯔꯤꯒꯤ ꯃꯃꯥꯡꯃꯛꯇꯗꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯔꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯊꯥꯞ ꯑꯄꯤꯛꯄꯤ ꯂꯩꯃꯥꯏꯗ ꯄꯣꯞ ꯇꯥꯔꯛꯏ ꯃꯀꯣꯛ ꯑꯗꯨꯗꯒꯤꯁꯨ ꯑꯈꯥꯛꯄ ꯂꯩꯇ ꯏ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯔꯛꯂꯤ ꯃꯐꯝ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯑꯄꯤꯛꯄꯤ ꯈꯞ ꯆꯤꯡꯗꯨꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯇꯝꯐꯥꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯈꯤꯕꯅ ꯃꯆꯤꯟꯅ ꯁꯣꯟꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯅꯥꯎ ꯑꯄꯤꯛꯄꯤ ꯄꯥꯔꯤ ꯉꯦꯛ ꯐꯝꯊꯔꯛꯇꯨꯅ ꯑꯄꯤꯛꯄꯤꯕꯨ ꯃꯈꯨꯠ ꯊꯛ ꯅꯤꯛꯅ ꯀꯣꯟꯈꯠꯆꯩ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯤ ꯄꯥꯔꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯍꯩ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯅꯨꯄꯥꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯄꯇꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯐꯤꯕꯝ ꯎꯕꯗ ꯄꯇꯤ ꯑꯣꯈꯣꯡꯅ ꯂꯩꯕꯥꯛꯇꯨꯗ ꯊꯔꯣ ꯑꯣꯜꯂꯒ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯄꯥꯔꯤ ꯑꯄꯤꯛꯄꯤꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯊꯥꯗꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯋꯥ ꯂꯥꯡ ꯉꯥꯡꯈꯤꯗ꯭ꯔꯦ ꯄꯥꯔꯤ ꯀꯅꯥꯅꯕꯨ ꯌꯦꯡꯕ ꯉꯝꯒꯅꯤ ꯃꯇꯧꯁꯤꯡꯗꯨ ꯌꯦꯡꯍꯩꯗ꯭ꯔꯦ ꯀꯤꯖꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯄꯤꯕꯨꯛꯅꯨꯡꯗ ꯊꯋꯥꯏ ꯃꯆꯥ ꯑꯃꯁꯨ ꯄꯨꯔꯤꯕꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯅ ꯏꯅꯥꯏ ꯇꯥꯔꯒ ꯂꯩꯕꯗꯨ ꯀꯅꯥꯅꯕꯨ ꯌꯦꯡꯕ ꯉꯝꯒꯅꯤ ꯈꯨꯗꯛꯇ ꯑꯄꯤꯛꯄꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯥꯏꯕꯤ ꯑꯅꯛꯄ ꯑꯃꯒꯤꯗ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯤ ꯁꯣꯝꯗ ꯊꯥꯔꯤꯛ ꯍꯣꯏꯁꯨ ꯄꯥꯎꯗꯨ ꯇꯥꯔꯤ ꯈꯨꯗꯛꯇ ꯆꯦꯜꯂꯛꯏ
ꯃꯌꯥꯝꯗꯨ ꯀꯞꯅꯗꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯄꯇꯤꯗꯤ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤ ꯀꯔꯝꯅꯕꯨ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯂꯒ ꯑꯁꯨꯝ ꯇꯧꯕꯗꯤ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯄꯥꯔꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯔꯛꯈꯤꯗ꯭ꯔꯤ ꯊꯋꯥꯟ ꯂꯥꯡꯇꯨꯅ ꯄꯥꯔꯤꯕꯨ ꯊꯦꯝꯗꯨꯅ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕꯤꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯌꯥꯝꯗꯨ ꯃꯍꯩ ꯃꯍꯩ ꯍꯧꯒꯠꯅꯗꯨꯅ ꯌꯦꯡꯅꯩ ꯑꯃꯥꯏꯕꯤꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯍꯩ ꯃꯍꯩ ꯆꯦꯟꯁꯤꯟꯅꯩ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯐꯪꯂꯤ ꯄꯥꯔꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯃꯁꯥꯕꯨ ꯄꯝꯃꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯔꯛꯏ ꯍꯪꯖꯔꯛꯏ ꯑꯁꯨꯝ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯁꯅꯥꯗꯣ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯋꯥꯗꯨꯗꯗꯤ ꯑꯃꯥꯏꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯀꯣꯛꯇꯣ ꯑꯃꯨꯔꯛꯇꯤ ꯍꯥꯏꯅꯤꯡꯗ ꯍꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯒꯨꯝ ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯁꯨ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤ ꯃꯌꯥꯝꯗꯨ ꯏꯟꯊꯣꯛꯂꯝꯂꯒ ꯑꯄꯤꯛꯄꯤꯒꯤ ꯃꯅꯥꯛꯇ ꯃꯁꯥꯕꯨ ꯄꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯄꯤꯛꯄꯤ ꯏꯁꯤꯁꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯞꯂꯝꯂꯤ ꯄꯥꯔꯤ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯧꯖꯩ ꯁꯅꯥ ꯅꯪꯕꯨ ꯇꯨꯝꯂꯤꯔꯣ ꯇꯨꯝꯅꯤꯡꯂꯤꯕ ꯅꯪꯕꯣ ꯑꯩꯗꯤꯅꯦ ꯅꯪ ꯍꯧꯒꯠꯂꯛꯄ ꯉꯥꯏꯕꯗ ꯋꯥꯕꯨ ꯋꯥꯔꯦꯗ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯇꯣ ꯌꯦꯡꯉꯣ ꯏꯁꯥꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯅꯪ ꯌꯥꯝꯅ ꯃꯥꯜꯂꯤ ꯁꯤꯒꯤ ꯃꯤꯀꯨꯞꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯐꯅ ꯋꯥ ꯀꯌꯥ ꯉꯥꯡꯂꯕꯁꯨ ꯅꯨꯄꯤꯗꯨꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯈꯤꯗ꯭ꯔꯤ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯆꯪꯅꯔꯛꯂꯤ ꯄꯥꯔꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯇꯨ ꯅꯁꯨꯁꯦ ꯅꯃꯣꯡ ꯌꯥꯝ ꯃꯥꯟꯗ꯭ꯔꯥ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯃꯥ ꯁꯅꯥꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ ꯇꯨꯝꯂꯤ ꯃꯥꯜꯂꯤ ꯏꯃꯥꯅ ꯑꯝꯇ ꯍꯧꯗꯣꯛꯎꯁꯦ ꯊꯥꯔꯤꯛ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯁꯦꯟꯊꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗ ꯇꯧꯁꯦ 이마부 그럼도 예국에 이마 예국 갑자네 이마기 매봐 이마 락레네 낭보 그리기는 낭낭 asum tumduno leibasibo haugalose imauti irang langlaga leisabana pagsabana asumna leiba pagsadi se haugal nangbu napuroi bagi batang sibo yengwa ngamli brai magi gema mayamdo khonjel thokna loina kapnaratli langlin kaptuna abigbibu koni iche nang mangasai ay yam thuna lakani iche gaira mo haidana hayamba natro ay iche bugairi iche ikoi mo iche udana karamna layo haibano iche haugalose iche Pati masamanay pahapa masagi maithong adubu nung sina yengsay. Imagi taway, imagi naitom satpi, imagi pumiyanipi, imalakle, ichabutum labro. Haugan, haugan, imana kauni sinang matabro. Imana kauni sinang makum na roito. Ima konge lawo ija kon na magkuide noi papa sisu ngapagpate ayun nagine nangne nung si noi papa se ay mo itanda tanang laga na pana chari chan na moire dako imagi tawa Pati handagti konjel thokna kaptuna masabu mathada chetna konsai imamu warau tuna chatla bro nangbo imamu warau bro se mitpango imagi bema imamu nanguda nakaram na leho ay mano hogalo se imago injasem tongtunin nangbo ay gisachi kasi ni mamay na kau magkumlakidre imagi bema Pari mayam na kapnaribudu sangde masadu pamna apikpida mitkupta adum yengtuna lay Pari makut nama tapna tingthoraklaga apikpigi kokta nungsina muktang nan thabirai Sana koy malay nang natumlise Nomada
ꯁꯨꯃꯥꯏꯅ ꯇꯨꯝꯗꯕ ꯅꯪꯅ ꯈꯨꯏꯃꯜꯂꯦ ꯁꯦ ꯅꯪꯕꯨ ꯏꯁꯥꯒꯤ ꯃꯁꯛꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯅꯦ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯣꯜꯂꯒ ꯂꯩꯔꯤ ꯊꯋꯥꯟꯁꯨ ꯁꯦꯡꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯊꯋꯥꯟꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ ꯇꯝꯐꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯔꯤꯒꯤ ꯈꯣꯡꯗ ꯇꯨꯗꯨꯅ ꯈꯨꯠ ꯂꯨꯅꯗꯨꯅ ꯍꯥꯏꯖꯔꯛꯏ ꯄꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯅ ꯐꯠꯂꯨꯗꯕꯒꯤ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯁꯦꯡꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯇꯝꯐꯥꯒꯤ ꯅꯨꯄꯥꯗꯨꯅꯤ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯅꯤ ꯅꯤꯁꯥ ꯆꯥꯁꯤꯟꯗꯨꯅ ꯃꯀꯣꯛ ꯆꯥꯛꯄ ꯍꯧꯔꯛꯄꯗꯒꯤ ꯇꯝꯐꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯄꯤꯛꯄꯤꯅ ꯀꯟꯈꯤꯕꯅꯤ ꯄꯥꯔꯤ ꯇꯝꯐꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯇꯥꯁꯤꯟꯗꯦ ꯃꯥ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ ꯑꯄꯤꯛꯄꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃꯁꯨ ꯇꯥꯔꯛꯂꯤ ꯑꯩꯗꯤ ꯁꯤꯕꯁꯤ ꯌꯥꯝꯅ ꯀꯤꯖꯩ ꯁꯤꯕꯁꯦ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ ꯄꯥꯔꯤ ꯑꯄꯤꯛꯄꯤꯗ ꯌꯦꯡꯅ ꯍꯟꯗꯛꯇꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯁꯅꯥ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯂꯧꯕ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯅꯠꯇ꯭ꯔꯒ ꯇꯥꯇꯣꯟꯅ ꯑꯗꯨꯝ ꯂꯛꯅꯩ ꯍꯥꯏꯗꯅ ꯅꯪ ꯁꯥꯎꯔꯤꯔꯣ ꯁꯤ ꯇꯥꯇꯣꯟ ꯂꯛꯅꯔꯔꯣꯏ ꯑꯩ ꯐꯥꯒꯤ ꯇꯧꯔꯔꯣꯏ ꯁꯅꯥ ꯄꯥꯔꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯔꯣ ꯐꯥꯒꯤ ꯇꯧꯔꯅꯨ ꯁꯅꯥ ꯁꯦ ꯇꯥꯇꯣꯟ ꯌꯥꯝ ꯋꯥꯔꯦ ꯂꯥꯎ ꯌꯨꯝꯗ ꯆꯠꯂꯁꯦ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯂꯩꯔꯅꯨ ꯀꯩꯗꯧꯒꯦ ꯅꯪ ꯎꯕꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯞꯂꯦ ꯏꯃꯥꯁꯨ ꯀꯞꯂꯦ ꯑꯃꯨꯛꯁꯨ ꯀꯞꯂꯦ ꯊꯥꯗꯣꯏ ꯍꯣꯏꯁꯨ ꯂꯣꯏꯅ ꯀꯞꯂꯦ ꯁꯦ ꯇꯝꯐꯥ ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯑꯝꯇ ꯍꯧꯗꯣꯛ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯦ ꯅꯪꯅ ꯈꯔ ꯊꯦꯝꯃꯣ ꯉꯁꯥꯏ ꯅꯠꯇ꯭ꯔꯥ ꯄꯥꯔꯤ ꯑꯄꯤꯛꯄꯤꯒꯤ ꯀꯣꯛꯇ ꯁꯣꯛꯄꯗ ꯎꯔꯛꯇꯨꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯣꯏꯅꯁꯨ ꯊꯤꯅ ꯑꯩꯅ ꯃꯧ ꯑꯁꯤꯕꯨ ꯈꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯏꯃꯥ ꯅꯆꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯄꯥꯡꯗꯕ ꯅꯨꯄꯥꯅꯤ ꯅꯃꯧꯁꯤ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣꯕ ꯏꯃꯥ ꯃꯇꯥꯎ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ 이발이 땡겨기만 믿다. 이는 동전을 녹는 따보다 둥시드라마 땀도 둥시 아무것도 하려고 하요. 아무것도 하려고 하지. 시기 믿고 시디 아이 tumlo nang nungay ng tumlo ko taway ay gaya ko nang ginagdadamlay ko ay nang buntog ay tumlo ko putarse ay litasin na ay sunggi ko ay sunggi sana asum na abigbi mathaw mangamsu pangthokre irang talang laga leizabi mayam pumnamakki nungaiba pirambi abigbido ngasidi amuk hana ukhiche yumadu isiksik hauredo abigbi magi mami tamak ngai haure mayam do tupak tupai isan san loina leina haure ningsing mami tamak ngai haure mayam pumnamak thadok lam sat khredo abigbido nungsibanida ingaw ngaw zabi isam sam zabido pari ngauki sengna ngaw satnaki masanupi apikpitubu pamduna adum kahadagi hendorakhiche phatsu phatteda miyoiba nangna thokhanbani miyoiba nangna phattabagi thokpani ko aduk nungsinariba thawai anibu asuk mi nungsi leitana sena khaina hanbiraba